ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯁꯤꯌꯥ ꯍꯧꯕꯤꯖꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯨꯜ ꯑꯃꯗ ꯑꯃꯨꯔꯩ ꯀꯧꯕꯤ ꯁꯦꯜꯕꯨ ꯌꯥꯝꯅ ꯃꯤꯇꯥꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯁꯦꯜ ꯐꯪꯅꯤꯕꯨ ꯍꯥꯏꯔꯗꯤ ꯃꯤ ꯐꯥꯎꯕ ꯍꯥꯠꯂꯒꯦ ꯍꯥꯏꯅ ꯂꯩꯖꯕꯤ ꯅꯨꯄꯤꯅꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ, ꯃꯄꯨꯔꯣꯏꯕ ꯅꯣꯡꯌꯥꯏꯒ ꯂꯣꯏꯅꯅ ꯃꯤꯒꯤꯗ ꯑꯁꯤꯕ ꯍꯪꯕ ꯂꯥꯛꯂꯝꯃꯤ꯫ "ꯁꯤꯌꯥ, ꯀꯔꯝꯍꯥꯏ ꯂꯩꯇ꯭ꯔꯤꯅꯣ ꯈꯨꯔꯥꯒꯤꯁꯤꯕꯣ? ꯑꯩꯗꯤ ꯄꯥꯎꯁꯤ ꯇꯥꯕꯗ ꯃꯪꯒꯨꯝꯅ ꯊꯣꯛꯂꯦ꯫ ꯑꯃꯨꯔꯦ, ꯑꯩꯈꯣꯏꯁꯨ ꯃꯪꯒ ꯆꯞ ꯃꯥꯟꯅꯩ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯦ꯫ ꯊꯕꯛ ꯍꯜꯂꯛꯂꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯨꯒꯦ ꯍꯥꯏꯗꯅ ꯆꯪꯈꯤꯕ, ꯑꯗꯨꯒꯗꯤ ꯄꯥꯕꯗꯣ ꯊꯋꯥꯏ ꯌꯥꯎꯗꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯏꯆꯦ, ꯆꯠꯈꯤꯕ ꯃꯥꯗꯤ ꯃꯇꯝ ꯂꯣꯏꯗꯨꯅ ꯇꯧꯔꯤꯕꯅꯤ꯫ ꯑꯩꯈꯣꯏꯁꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯁꯤꯒꯅꯤ, ꯃꯇꯝ ꯉꯥꯏꯕꯒꯤ ꯋꯥꯅꯤ꯫ ꯃꯤꯑꯣꯏ ꯃꯄꯣꯛꯁꯦ ꯅꯣꯡꯃꯗꯤ ꯃꯥꯒꯤ ꯃꯇꯝ ꯂꯣꯏꯗꯨꯅ ꯂꯣꯏꯅ ꯁꯤꯒꯗꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯌꯥꯝ ꯄꯦꯟꯗ꯭ꯔꯤꯕꯁꯦ, ꯂꯩꯔꯤꯕ ꯃꯃꯧ ꯃꯌꯥꯝꯁꯦ ꯏꯀꯨ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯒꯤ ꯑꯁꯥꯗ ꯀꯩꯁꯨ ꯑꯋꯥꯕꯒꯤ ꯃꯃꯤ ꯇꯥꯗꯦꯅꯦ꯫ ꯁꯅꯩ ꯌꯨꯅꯩꯗꯨꯅ ꯂꯩꯊꯣꯛꯄ ꯉꯝꯃꯤ꯫ ꯑꯩꯁꯨ ꯃꯇꯥꯡ ꯆꯥꯒꯨꯝꯗꯅ ꯉꯔꯥꯡꯁꯦ ꯑꯍꯤꯡ ꯂꯦꯛꯄꯅꯤ꯫ ꯑꯩꯅ ꯆꯥꯛ ꯆꯥꯅꯕ ꯍꯥꯏꯗꯅ ꯀꯧꯕ ꯆꯪꯂꯨꯕꯗ ꯈꯪꯂꯛꯄꯅꯤ ꯏꯄꯥꯗꯣ ꯃꯄꯨꯟꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯗꯨ ꯈꯪꯈꯤꯗ꯭ꯔꯕꯅꯤ꯫ ꯃꯆꯥ ꯃꯌꯥꯝꯁꯤ ꯆꯥꯎꯅꯕ ꯑꯃꯨꯛ ꯃꯊꯟꯇꯅ ꯌꯣꯛꯂꯦ꯫ ꯃꯆꯥ ꯆꯥꯎꯔꯒ ꯅꯨꯡꯉꯥꯏꯇ꯭ꯔꯥ ꯍꯥꯏꯔꯒ ꯍꯦꯟꯅ ꯑꯋꯥꯕ ꯄꯤꯕꯤꯕꯒ ꯆꯞ ꯃꯥꯟꯅꯔꯦ꯫ ꯃꯧ ꯂꯥꯛꯂꯤ, ꯃꯃꯧꯒꯤ ꯁꯦꯕꯥ ꯐꯪꯂꯅꯤ ꯍꯥꯏꯗꯅ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤꯕꯅꯤ ꯄꯥꯕꯁꯦ꯫ ꯑꯗꯨꯕꯨ ꯃꯃꯧ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯅꯣꯡꯃꯒꯤ ꯊꯕꯛ ꯍꯥꯞꯄ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯤ꯫ ꯋꯥꯔꯦꯡꯈꯩ ꯁꯦꯜ ꯇꯥꯟꯗꯨꯅ ꯃꯆꯥ ꯃꯃꯧꯕꯨ ꯃꯥꯅ ꯑꯣꯏꯅ ꯊꯥꯛꯇꯨꯅ ꯂꯩꯔꯦ꯫ ꯅꯣꯡꯃꯇꯁꯨ ꯃꯆꯥꯁꯤꯡꯗ ꯈꯣꯟ ꯑꯀꯟꯕ ꯑꯃ ꯍꯥꯏꯔꯝꯕ ꯅꯠꯇꯦ꯫ ꯃꯥꯅ ꯐꯅ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯁꯨ ꯀꯅꯥꯝꯇꯗ ꯇꯝꯗꯅ ꯃꯊꯟꯇ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕꯗꯣ ꯈꯪꯁꯤꯟꯗꯨꯅ ꯂꯩꯕꯅꯤ꯫ ꯆꯥꯕ ꯃꯆꯦꯠ ꯇꯨꯝꯕ ꯃꯆꯦꯠ ꯇꯧꯗꯨꯅ ꯂꯦꯜꯂꯤꯕ ꯄꯥꯕꯁꯦ ꯃꯆꯥꯅꯨꯄꯥ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯅ ꯑꯃꯠꯇ ꯍꯟꯅ ꯌꯦꯡꯕꯤꯗꯦ꯫ ꯅꯤꯡꯉꯣꯜ ꯃꯄꯣꯛꯁꯤ ꯇꯣꯜꯂꯤ꯫ ꯏꯄꯥꯕꯨ ꯅꯨꯡꯁꯤꯔꯕꯁꯨ ꯏꯅꯥꯛꯇ ꯐꯥꯎꯕ ꯊꯝꯗꯨꯅ ꯁꯦꯕꯥ ꯇꯧꯖꯕ ꯐꯪꯗꯦ꯫ ꯃꯁꯤꯒꯤ ꯈꯜꯂꯨꯔꯕꯗꯤ ꯅꯤꯡꯉꯣꯜ ꯃꯄꯣꯛꯁꯤ ꯄꯥꯞꯅꯦ, ꯄꯥꯞ꯫ ꯏꯆꯦ, ꯌꯥꯔꯦꯁꯦ, ꯌꯥꯝ ꯀꯥ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯔꯅꯨ꯫ ꯌꯥꯝ ꯈꯟꯖꯤꯜꯂꯒ ꯋꯥꯈꯜ ꯋꯥꯅꯕꯅꯤ꯫ ꯍꯧꯈ꯭ꯔꯦ, ꯂꯣꯏꯈ꯭ꯔꯦ꯫ ꯃꯈꯥ ꯇꯥꯔꯛꯄꯗ ꯀꯩꯗꯧꯕ ꯌꯥꯕ ꯍꯥꯏꯗꯣ ꯑꯗꯨ ꯑꯣꯏꯅ ꯈꯜꯂꯒ ꯊꯕꯛ ꯇꯧꯕꯅ ꯐꯩ꯫ ꯑꯩꯅ ꯐꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅꯁꯨ ꯀꯔꯤꯕꯨ ꯇꯧꯔꯨꯅꯤ? ꯂꯩꯈꯤꯗ꯭ꯔꯕ ꯏꯄꯥꯗꯨ ꯑꯩꯅ ꯑꯃꯨꯛ ꯀꯜꯂꯨꯕ ꯉꯝꯕꯗꯤ ꯅꯠꯇꯦ꯫ ꯍꯣꯏꯁꯦ, ꯑꯗꯣ ꯑꯁꯇꯤꯅ ꯀꯩ ꯅꯨꯃꯤꯠꯇ ꯇꯥꯔꯕ? ꯄꯥꯂꯥꯅ ꯀꯌꯥꯝ ꯁꯛꯇꯣꯏꯅꯣ? ꯏꯁꯩ ꯁꯛꯄꯤ ꯄꯨꯡꯌꯩꯕꯗꯨꯅ ꯀꯅꯥ ꯍꯥꯏꯔꯕ? ꯑꯗꯨꯒꯤ ꯋꯥꯗꯨꯃ ꯀꯔꯤꯝꯇ ꯈꯟꯅꯗ꯭ꯔꯤꯗ꯫ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯃꯤ ꯁꯨꯔꯀꯥꯟꯗ ꯄꯨꯟꯅ ꯈꯟꯅꯁꯤ ꯍꯥꯏꯈꯤꯕꯅꯤ꯫ ꯑꯗꯨꯏꯁꯦ, ꯏꯁꯩ ꯁꯛꯄꯤꯗꯨꯗꯤ ꯑꯋꯥꯡ ꯊꯪꯕꯒꯤ ꯏꯅꯥꯎ ꯃꯥꯂꯤꯅꯤꯗꯣ ꯍꯦꯛ ꯍꯥꯏꯔꯣ꯫ ꯄꯨꯡꯌꯩꯕꯗꯨꯅ ꯃꯈꯥ ꯊꯪꯕꯒꯤ ꯇꯣꯝꯕꯗꯨ ꯀꯣꯛ ꯀꯦꯍꯜꯂꯨ꯫ ꯍꯧꯖꯤꯛꯇꯤ ꯄꯥꯂꯥ ꯌꯥꯝꯕ ꯆꯠꯅꯗ꯭ꯔꯕꯅꯤ꯫ ꯁꯦꯜ ꯍꯥꯏꯔ ꯌꯥꯝ ꯂꯩꯕ ꯅꯠꯇꯦ꯫ ꯑꯗꯨꯅ ꯌꯥꯅꯕ ꯁꯤꯜꯂꯒ ꯂꯣꯏꯔꯦ꯫ ꯑꯩꯅ ꯍꯥꯏꯁꯤ ꯀꯩꯕꯨ ꯀꯥꯏꯒꯦ ꯏꯆꯦ? ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯌꯥꯝꯅꯕꯨꯗꯤ ꯐꯩ꯫ ꯑꯗ ꯏꯊꯟꯇꯅ ꯂꯦꯞꯄꯗꯤ ꯌꯥꯔꯣꯏꯅꯦ꯫ ꯏꯃꯨꯡꯒꯤ ꯃꯤ ꯂꯣꯏꯅ ꯄꯨꯟꯕꯗ ꯍꯥꯏꯔꯒ ꯍꯦꯛ ꯌꯦꯡꯕ ꯍꯥꯏꯗꯨꯅꯤ꯫ ꯑꯩꯅ ꯑꯗꯨ ꯇꯧꯁꯤ ꯑꯗꯥ ꯐꯩ ꯍꯥꯏꯅ ꯍꯦꯛ ꯍꯥꯏꯔꯨꯕ ꯃꯇꯝꯗ ꯅꯤꯡꯉꯣꯜꯅ ꯄꯥꯜꯂꯦ ꯑꯗꯨ ꯑꯗꯥ ꯍꯥꯏꯗꯅ ꯍꯦꯛꯇ ꯍꯥꯏꯔꯛꯇꯣꯏꯅꯤ꯫ ꯅꯤꯡꯉꯣꯜ ꯑꯩꯈꯣꯏꯁꯦ ꯋꯥ ꯉꯥꯡꯕ ꯌꯥꯝꯅ ꯂꯨꯏꯅꯦ ꯏꯕꯦꯝꯃ꯫ ꯑꯩꯈꯣꯏꯅꯗꯤ ꯐꯅꯕꯅꯦ ꯍꯥꯏꯗꯅ ꯇꯧꯔꯨꯅꯤ, ꯍꯨ ꯄꯥꯞ ꯍꯦꯛꯇ ꯑꯣꯏꯅꯩ꯫ ꯑꯗꯨꯅ ꯌꯥꯝ ꯂꯨꯏ ꯑꯩꯈꯣꯏꯅ ꯇꯧꯗꯣꯏꯁꯦ꯫ ꯍꯣꯏ, ꯑꯗꯨꯕꯨꯗꯤ ꯁꯨꯝ ꯑꯗ ꯏꯆꯦꯍꯣꯏꯁꯨ ꯁꯦꯜ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯕ ꯅꯠꯇꯦꯗꯣ꯫ ꯑꯗ ꯁꯨꯝ ꯐꯗꯧꯕꯗꯣ ꯅꯅꯥꯎꯅ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤꯀꯣ꯫ ꯈꯪꯉꯤꯅꯦ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯏꯆꯦꯁꯨ ꯋꯥꯈꯜ ꯇꯥꯏꯅꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯄꯥꯝꯃꯤ ꯍꯥꯏꯗꯅ ꯊꯕꯛ ꯄꯨꯝꯕ ꯏꯊꯟꯇꯅ ꯂꯣꯏꯅ ꯁꯤꯟꯕꯗꯤ ꯌꯥꯗꯕꯅꯤꯅ ꯃꯤꯒꯤꯁꯨ ꯑꯩꯒꯤꯁꯨ ꯌꯥꯗꯧꯕ ꯑꯃ ꯈꯜꯂꯒ ꯁꯤꯟꯕ ꯍꯥꯏꯗꯨꯅꯤ꯫ ꯍꯣꯏ, ꯏꯆꯦꯅ ꯐꯅꯤ ꯍꯥꯏꯗꯣ ꯑꯗꯨꯝ ꯇꯧꯕꯤꯔꯣ꯫ ꯑꯗꯣ ꯂꯩꯇꯕ ꯍꯪꯕ ꯃꯤꯕꯨ ꯄꯥꯛꯅ ꯂꯥꯛꯄ ꯎꯗꯦ꯫ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯐꯝꯂꯤꯕꯁꯤ ꯐꯅꯗꯤ ꯀꯨꯏꯔꯦ, ꯀꯅꯥꯁꯨ ꯆꯪꯂꯛꯄ ꯎꯗꯦꯅꯦ꯫ ꯕꯦꯝꯃ, ꯀꯗꯥꯏꯗꯒꯤ ꯃꯤ ꯆꯪꯂꯛꯄꯅꯣ? ꯃꯧ ꯁꯛꯇꯥꯁꯤꯡꯁꯤ ꯌꯦꯡꯉꯨ꯫ ꯃꯣꯏꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯗ ꯀꯅꯥꯕꯨ ꯂꯥꯛꯇꯣꯏꯅꯣ? ꯇꯨꯃꯤꯠ ꯀꯥꯡ ꯑꯃ ꯐꯥꯎꯕ ꯄꯥꯏꯔꯗꯤ ꯃꯤꯒꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯑꯃꯠꯇ ꯆꯠꯇ꯭ꯔꯕꯅꯤꯅ ꯃꯁꯥ ꯃꯁꯥꯒꯤ ꯊꯣꯛꯄ ꯀꯥꯟꯗꯗꯤ ꯀꯅꯥꯅꯕꯨ ꯆꯪꯂꯛꯇꯣꯏꯅꯣ?
ꯈꯨꯠ ꯂꯥꯟꯊꯣꯛꯂꯕꯗꯤ ꯃꯤꯒꯤ ꯃꯈꯨꯠꯁꯨ ꯂꯥꯟꯊꯣꯛꯔꯛꯄꯅꯤ ꯏꯕꯦꯝꯃ ꯑꯣꯟꯊꯣꯛꯅ ꯆꯨꯝꯈ꯭ꯔꯕ ꯋꯥꯐꯝ ꯑꯃ ꯍꯥꯏꯕꯤꯔꯤ ꯏꯆꯦꯅ ꯑꯗꯨꯏꯁꯦ ꯑꯩꯈꯣꯏꯁꯨ ꯍꯟꯅꯕ ꯇꯧꯔꯒꯦ ꯃꯇꯝꯁꯤ ꯊꯦꯡꯈ꯭ꯔꯅꯤ ꯅꯨꯄꯥꯁꯨ ꯃꯄꯥꯟꯗ ꯐꯝꯍꯧꯕꯅꯤ ꯏꯄꯥꯝꯗꯁꯨ ꯆꯠꯂꯨꯁꯤ ꯍꯥꯏꯅꯕꯅꯤ ꯂꯝꯕꯤ ꯊꯣꯛꯄꯁꯤꯗ ꯏꯆꯦꯍꯣꯏꯗ ꯍꯥꯟꯅ ꯆꯪꯂꯝꯂꯒ ꯏꯄꯥꯝꯗ ꯑꯃꯨꯛ ꯆꯠꯀꯦ ꯇꯧꯕꯅꯤ ꯏꯍꯦ ꯑꯩꯗꯤ ꯋꯥꯔꯤꯗꯤ ꯀꯥꯎꯕ ꯀꯥꯎꯔꯨꯔꯦ ꯀꯩꯁꯨ ꯆꯥꯗ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ ꯃꯧꯁꯤꯡꯁꯤꯁꯨ ꯃꯤ ꯂꯥꯛꯂꯤꯕꯁꯦ ꯀꯔꯤꯅꯣ ꯆꯥꯅꯕ ꯑꯃꯠꯇꯁꯨ ꯄꯨꯊꯣꯔꯛꯄ ꯌꯥꯕꯅꯤ ꯀꯥꯗ ꯀꯔꯤꯕꯨ ꯇꯧꯔꯒ ꯂꯩꯔꯤꯕꯅꯣ ꯈꯪꯗꯦ ꯆꯨꯔꯣ ꯍꯦꯛ ꯅꯩꯁꯤꯜꯂꯒ ꯂꯩꯕ ꯉꯝꯃꯤ ꯍꯥꯏꯕꯅꯤꯗ ꯌꯥꯔꯦꯗ ꯏꯆꯦ ꯃꯊꯪ ꯂꯥꯛꯄꯗ ꯑꯣꯏꯅ ꯆꯥꯔꯒ ꯂꯣꯏꯔꯦ ꯉꯁꯤꯒꯤꯗꯤ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛ ꯍꯜꯂꯒꯦ ꯍꯣꯏ ꯉꯜꯂꯤꯉꯩꯁꯤꯗ ꯆꯠꯂꯨ ꯅꯣꯡꯃ ꯏꯆꯦꯒꯤꯗ ꯍꯦꯛ ꯂꯥꯛꯑꯣ ꯑꯗꯨꯒ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯁꯤ ꯍꯣꯏ ꯏꯆꯦ ꯑꯗꯨꯗꯤ ꯑꯩ ꯊꯣꯛꯑꯦꯀꯣ ꯑꯃꯨꯔꯩ ꯃꯄꯨꯔꯣꯏꯕꯒ ꯂꯣꯏꯅꯅ ꯃꯄꯥꯝꯗ ꯌꯧꯔꯛꯂꯤ ꯃꯥ ꯍꯦꯛ ꯌꯧꯕꯒ ꯃꯄꯥ ꯃꯃꯥꯒꯤ ꯅꯥꯛꯇ ꯍꯥꯟꯅ ꯆꯪꯉꯤ ꯅꯣꯡꯌꯥꯏꯗꯤ ꯏꯪꯈꯣꯜꯗ ꯊꯥꯔꯤꯕ ꯃꯅꯥ ꯃꯁꯤꯡ ꯃꯌꯥꯝꯗꯨ ꯌꯦꯡꯍꯧꯒꯦ ꯍꯥꯏꯗꯨꯅ ꯂꯩꯍꯧꯔꯤꯕꯅꯤ ꯏꯃꯥ ꯄꯄꯥꯕꯥ ꯀꯗꯥꯏꯗ ꯂꯩꯒꯦ ꯑꯩ ꯂꯥꯛꯏꯌꯦ ꯀꯩꯅꯣ ꯃꯣꯏ ꯃꯇꯩ ꯃꯅꯥꯎꯁꯤꯕꯣ ꯀꯗꯥꯏ ꯆꯠꯈ꯭ꯔꯒꯦ ꯇꯧꯔꯤꯁꯤꯕꯣ ꯀꯧꯕꯁꯨ ꯑꯝꯇ ꯇꯥꯗꯦ ꯍꯥꯏꯕꯅꯤꯗ ꯂꯩꯀꯥꯏ ꯀꯣꯏꯗꯅ ꯋꯥꯔꯤꯝ ꯁꯨꯔꯒ ꯁꯣꯏꯗꯅ ꯂꯩꯔꯝꯃꯅꯤ ꯑꯩꯅ ꯅꯣꯡꯃ ꯐꯥꯗꯣꯛ ꯍꯔꯥꯎ ꯂꯥꯛꯄꯁꯦ ꯃꯤꯍꯨꯟ ꯀꯥꯅꯕ ꯍꯦꯛꯇ ꯁꯤꯜꯂꯦꯕ ꯈꯔ ꯉꯥꯡꯉꯨꯔꯁꯨ ꯑꯩꯕꯨ ꯌꯥꯝ ꯐꯠꯇꯕꯤ ꯃꯄꯥ ꯃꯃꯥꯗ ꯎꯁꯤꯠꯇꯕꯤ ꯍꯦꯛꯇ ꯇꯥꯈꯤꯗꯣꯏꯅꯤ ꯋꯥ ꯉꯥꯡꯗꯧꯕ ꯇꯜꯂꯦ ꯑꯣꯏꯕ ꯑꯩ ꯀꯔꯤꯅꯣ ꯅꯪꯅ ꯑꯗ꯭ꯋꯥꯏꯗ ꯃꯨꯔꯨꯝ ꯁꯣꯜꯂꯤꯕꯗꯨꯕꯣ ꯍꯥ ꯅꯪꯒꯤ ꯍꯧꯅꯕꯤ ꯍꯦꯛ ꯂꯥꯛꯄꯒꯤ ꯏꯁꯧ ꯂꯥꯡꯕꯗꯣ ꯍꯧꯔꯕ꯭ꯔꯣ ꯕꯦꯝꯃ ꯅꯪꯁꯤ ꯐꯅꯁꯨ ꯍꯥꯏꯔꯕꯅꯤ ꯇꯥꯗꯦꯕ ꯃꯤꯒꯤ ꯏꯃꯨꯡꯗꯨꯗ ꯅꯪꯅ ꯇꯧꯔꯝꯗꯣꯏꯁꯤ ꯎꯔꯦ ꯑꯩ ꯑꯗꯨꯒꯤ ꯍꯩꯅꯕꯤꯗꯣ ꯁꯨꯝ ꯇꯧꯔꯗꯤ ꯀꯨꯏꯔꯣꯏ ꯅꯄꯥꯝꯗ ꯍꯜꯂꯛꯄ ꯅꯨꯄꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯗꯕꯁꯦ ꯅꯨꯄꯤꯅ ꯏꯁꯧ ꯂꯥꯡꯕꯁꯤꯡ ꯅꯨꯄꯤꯅꯕꯨ ꯏꯁꯧ ꯁꯨꯝ ꯂꯥꯡꯂꯕ ꯅꯄꯨꯔꯣꯏꯕꯗꯣ ꯅꯅꯥꯛꯇ ꯂꯩꯅꯤꯡꯂꯣꯏ ꯅꯨꯄꯤ ꯑꯇꯣꯞꯄ ꯑꯃ ꯌꯦꯡꯈꯤꯕ ꯍꯥꯏꯕꯁꯦ ꯃꯌꯦꯛꯅ ꯇꯥꯛꯂꯕꯅꯤ ꯅꯨꯄꯥꯗꯨꯅ ꯅꯨꯄꯤ ꯍꯦꯛ ꯄꯨꯁꯤꯜꯂꯛꯄꯗꯅꯤ ꯂꯥꯟꯖꯥꯎ ꯑꯃ ꯊꯣꯛꯇꯣꯏꯁꯦ ꯅꯨꯄꯤꯗꯨꯁꯨ ꯀꯞꯄꯒ ꯂꯥꯎꯕꯒ ꯇꯧꯗꯅ ꯂꯥꯟꯖꯗꯕꯤ ꯁꯥꯗꯅ ꯃꯌꯥꯝꯅ ꯋꯥꯀꯠꯇꯅ ꯇꯧꯔꯅꯤ ꯑꯗꯩꯗꯤ ꯑꯗꯨꯝ ꯏꯔꯥꯡ ꯊꯣꯛꯄ ꯇꯥꯕꯅꯤ ꯅꯨꯄꯥꯅ ꯅꯨꯡꯁꯤꯕꯤꯗ꯭ꯔꯦ ꯃꯤꯔꯥꯏꯕꯤꯔꯦ ꯍꯨꯟꯗꯣꯛꯄꯤꯔꯝꯂꯦ ꯍꯥꯏꯗꯅ ꯃꯥꯒꯤ ꯑꯁꯣꯏꯕ ꯃꯌꯥꯝꯗꯣ ꯀꯨꯞꯁꯤꯟꯅꯕ ꯇꯧꯔꯛꯂꯅꯤ ꯃꯤ ꯃꯌꯥꯝ ꯑꯃꯁꯨ ꯅꯨꯄꯤꯕꯨ ꯍꯟꯅ ꯌꯦꯡꯗꯦ ꯎꯁꯤꯠꯇꯦ ꯍꯥꯏꯗꯅ ꯏꯔꯥꯡ ꯇꯧꯔꯅꯤ ꯑꯗꯒꯤꯗꯤ ꯅꯨꯄꯥꯗꯨꯒꯤ ꯃꯌꯨꯝ ꯊꯨꯒꯥꯏꯕꯅꯤ ꯈꯪꯗꯦ ꯃꯩ ꯊꯥꯗꯣꯛꯄꯅꯤ ꯈꯪꯗꯦ ꯇꯧꯔꯅꯤ ꯑꯗꯨꯒ ꯀꯩꯗꯧꯅꯤ ꯈꯪꯉꯕ ꯃꯔꯥ ꯂꯩꯖꯗꯕ ꯅꯨꯄꯥꯗꯣ ꯈꯨꯜ ꯂꯩꯀꯥꯏꯗꯨꯗ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯇꯥꯟꯊꯣꯛꯄꯤꯔꯅꯤ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯄꯨꯝꯕ ꯈꯪꯂꯛꯑꯅꯤ ꯅꯤꯡꯉꯝꯗꯕ ꯃꯌꯥꯝ ꯑꯃ ꯄꯣꯛꯂꯛꯄꯗꯒꯤ ꯃꯆꯤꯟꯗ ꯅꯨꯡꯉꯥꯏꯇꯦ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯗꯅ ꯍꯥꯏꯔꯒ ꯑꯗꯨꯝ ꯂꯣꯏꯈ꯭ꯔꯅꯤ ꯑꯁ ꯑꯩꯈꯣꯏ ꯃꯥꯒꯤ ꯋꯥꯁꯦ ꯑꯩ ꯇꯥꯕꯗ ꯋꯥꯔꯦ ꯃꯅꯤ ꯃꯈꯣꯡ ꯁꯝꯅꯗꯕ ꯋꯥ ꯃꯌꯥꯝ ꯑꯃ ꯄꯨꯁꯤꯜꯂꯛꯂꯒ ꯉꯥꯡꯉꯤꯗꯨꯕꯨ ꯋꯥꯗ꯭ꯔꯣ ꯋꯥ ꯉꯥꯡꯅꯕ ꯑꯝꯇ ꯂꯩꯇꯕꯗꯧꯅ ꯑꯗꯨꯕꯨ ꯉꯥꯡꯅꯤ ꯍꯥꯏꯗꯨꯅ ꯉꯥꯡꯉꯤꯗꯨꯕꯨ ꯀꯩꯅꯣ ꯑꯗꯨꯕꯣ ꯍꯣ ꯑꯩꯅ ꯉꯥꯡꯂꯤꯕꯁꯦ ꯅꯪꯒꯤꯅꯤ ꯈꯪꯂꯕ꯭ꯔꯥ ꯅꯪꯅ ꯂꯥꯡꯂꯤꯕ ꯏꯁꯧꯗꯣ ꯈꯔ ꯂꯦꯞꯄꯨ ꯅꯠꯇ꯭ꯔꯗꯤ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯣ ꯅꯪꯉꯣꯟꯗ ꯊꯣꯛꯂꯣꯏ ꯍꯥꯏꯕ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯅꯨꯄꯥ ꯍꯥꯏꯁꯦ ꯅꯨꯄꯤ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯂꯩꯕꯅꯤ ꯅꯨꯄꯥ ꯑꯃ ꯋꯥꯈꯜ ꯇꯥꯅ ꯅꯨꯡꯉꯥꯏꯅ ꯂꯩꯍꯟꯗꯕ ꯍꯥꯏꯕꯁꯦ ꯅꯨꯄꯤ ꯅꯣꯏꯅ ꯂꯣꯏꯅ ꯉꯝꯕ ꯉꯥꯛꯇꯅꯤ ꯌꯦꯡꯉꯣ ꯅꯨꯄꯤꯅꯕꯨ ꯐꯠꯇ꯭ꯔꯕ ꯅꯨꯄꯥꯗꯣ ꯀꯔꯝꯕ ꯐꯤꯕꯝ ꯂꯩꯒꯦꯗꯣ ꯃꯈꯥ ꯊꯪꯕꯒꯤ ꯆꯟꯗ꯭ꯔꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯝꯕ ꯅꯠꯇꯦ ꯅꯨꯄꯤꯁꯤꯅ ꯐꯠꯃꯟꯗꯕꯗꯒꯤ ꯊꯣꯛꯂꯤꯕ ꯉꯥꯛꯇꯅꯤ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯏꯁꯧ ꯂꯥꯡꯗꯅ ꯂꯩꯔꯕꯅꯤꯅ ꯀꯔꯝꯕ ꯅꯨꯄꯥꯅꯕꯨ ꯌꯨꯝꯒꯤ ꯃꯈꯥꯗ ꯉꯥꯏꯍꯥꯛ ꯐꯥꯎꯕ ꯂꯩꯅꯤꯡꯗꯣꯏꯅꯣ ꯀꯩꯅꯣ ꯏꯃꯥꯅ ꯉꯁꯥꯏꯗꯒꯤ ꯅꯨꯄꯤꯕꯨ ꯑꯗꯨꯛ ꯌꯥꯝ ꯁꯤꯊꯔꯤꯗꯨꯕꯣ ꯏꯃꯥꯁꯨ ꯅꯨꯄꯤ ꯅꯠꯇ꯭ꯔꯣ ꯃꯤꯅ ꯇꯥꯈ꯭ꯔꯒ ꯀꯔꯤ ꯑꯣꯏꯅ ꯈꯟꯗꯣꯏꯅꯣ ꯇꯨꯃꯤꯟ ꯂꯩꯌꯨ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯅꯨꯄꯤ ꯂꯣꯏꯅ ꯇꯧꯋꯦ ꯍꯥꯏꯕ ꯅꯠꯇꯦ ꯈꯔ ꯈꯛꯀꯤꯅꯤ ꯑꯐꯕ ꯅꯨꯄꯤ ꯌꯥꯝꯅ ꯂꯩ ꯃꯈꯣꯏꯗꯨꯗꯤ ꯃꯋꯥ ꯃꯄꯨꯔꯣꯏꯕꯒꯤ ꯈꯜꯂꯒ ꯑꯐꯕ ꯊꯕꯛ ꯉꯥꯛꯇꯅꯤ ꯇꯧꯗꯣꯏꯁꯤ ꯃꯈꯣꯏꯒꯨꯝꯕꯤ ꯅꯨꯄꯤꯗꯨꯗꯤ ꯂꯩꯀꯥꯏ ꯃꯤꯅꯁꯨ ꯐꯅ ꯅꯨꯡꯁꯤꯅ ꯁꯣꯟꯅꯒꯅꯤ ꯃꯈꯣꯏꯒꯤ ꯃꯇꯧ ꯁꯣꯏꯗꯅ ꯇꯝꯃꯨ ꯍꯥꯏꯗꯅ ꯃꯆꯥ ꯃꯃꯧꯗ ꯆꯩꯕ ꯃꯇꯝꯗꯅꯦ ꯄꯜꯂꯝꯗꯧꯔꯤꯕ ꯅꯪꯕꯨ ꯃꯗꯨ ꯄꯥꯝꯗꯕ꯭ꯔꯣ ꯃꯤꯅ ꯅꯪꯒꯤ ꯃꯔꯝꯗ ꯑꯐꯕ ꯋꯥ ꯍꯥꯏꯕꯗꯨ ꯇꯥꯅꯤꯡꯗꯕ꯭ꯔꯣ ꯍꯣꯏ ꯌꯥꯖꯔꯦ ꯏꯃꯥꯒꯤ ꯋꯥꯔꯤꯗꯣ ꯁ꯭ꯋꯥꯏꯗ ꯂꯦꯞꯄꯁꯤ ꯄꯥꯕꯗꯤ ꯎꯗꯦ ꯀꯗꯥꯏ ꯆꯠꯈ꯭ꯔꯒꯦ ꯍꯣ ꯅꯣꯏ ꯅꯄꯥꯗꯣ ꯃꯅꯤꯡꯗ ꯏꯪꯈꯣꯜ ꯁꯨꯍꯧꯕꯅꯤ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯅꯄꯥ ꯍꯪꯉꯤꯁꯤꯕꯣ ꯁꯨꯝ ꯍꯪꯕꯅꯤ ꯌꯥꯗꯕ꯭ꯔꯣ ꯅꯪꯅ ꯅꯄꯥ ꯍꯪꯕꯁꯦ ꯀꯤꯖꯩꯅꯦ ꯏꯕꯦꯝꯃ ꯑꯐ ꯅꯨꯡꯉꯥꯏꯒꯤ ꯋꯥꯗꯤ ꯑꯃꯠꯇ ꯍꯥꯏꯗ꯭ꯔꯕꯅꯤꯅ ꯑꯗꯨ ꯄꯤꯌꯨꯒ ꯑꯗꯥ ꯂꯩꯌꯨꯒ ꯑꯁꯤ ꯁꯥꯕꯤꯌꯨꯒ ꯍꯥꯏꯃꯟꯕꯗꯨꯗ ꯈꯤꯔꯦ ꯅꯣꯏꯗ ꯍꯥꯏꯗꯅ ꯑꯩꯕꯨ ꯀꯅꯥꯗ ꯍꯥꯏꯔꯨꯁꯨ ꯍꯥꯏꯕꯅꯣ ꯑꯩꯁꯤꯕꯨ ꯅꯣꯏꯒꯤ ꯅꯆꯥ ꯅꯠꯇ꯭ꯔꯣ ꯏꯕꯨꯡ ꯑꯃ ꯏꯄ꯭ꯋꯥ ꯑꯃ ꯌꯥꯎꯕꯁꯨ ꯅꯠꯇꯦ ꯏꯆꯦ ꯑꯃ ꯏꯅꯥꯎ ꯑꯃ ꯂꯩꯕ ꯅꯠꯇꯦ ꯏꯊꯟꯇꯅꯤ ꯅꯣꯏꯗ ꯑꯩꯅ ꯑꯄꯥꯝꯕꯗꯣ ꯂꯩꯌꯨ ꯄꯤꯌꯨ ꯍꯥꯏꯗ꯭ꯔꯗꯤ ꯂꯝꯕꯤꯗ ꯆꯠꯄ ꯑꯉꯥꯎꯕꯗꯣ ꯃꯗꯨꯗ ꯍꯥꯏꯒꯗ꯭ꯔꯕ ꯍꯥꯏ ꯅꯪꯉꯣꯟꯗ ꯑꯗꯨ ꯍꯥꯏꯌꯨ ꯍꯥꯏꯗꯅ ꯍꯥꯏꯈꯤꯗꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯐꯖꯅ ꯂꯧꯁꯤꯜꯂꯒ ꯄꯥꯎꯈꯨꯝꯗꯨ ꯄꯤꯌꯨ ꯅꯪꯒꯤ ꯍꯧꯅꯕꯤ ꯃꯤꯅ ꯉꯥꯡꯂꯤꯕꯁꯦ ꯀꯔꯤꯅꯣ ꯈꯪꯗꯈꯩ ꯉꯥꯡꯕ ꯌꯥꯔꯦ ꯈꯨꯝꯍꯧꯔꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯣ ꯊꯥꯗꯣꯛꯅꯕ ꯇꯧ ꯑꯩꯅꯕꯨ ꯋꯥ ꯑꯃ ꯍꯦꯛ ꯍꯥꯏꯔꯕ ꯆꯩꯗꯨꯒ ꯉꯥꯡꯗꯨꯒ ꯇꯧꯔꯒ ꯂꯩꯔꯗꯧꯅꯤ
ꯃꯆꯥ ꯅꯤꯉꯣꯜ ꯂꯩꯁꯦ ꯀꯔꯤꯁꯨ ꯅꯨꯡꯁꯤꯕ ꯐꯥꯎꯗ꯭ꯔꯕ ꯖꯥꯠꯅꯤ ꯅꯣꯡꯃ ꯐꯥꯗꯣꯛ ꯍꯔꯥꯎ ꯍꯔꯥꯎ ꯂꯥꯛꯄꯅꯤ ꯏꯆꯥꯁꯦ ꯎꯗ ꯀꯨꯏꯔꯦ ꯃꯥꯅ ꯄꯥꯝꯕ ꯀꯔꯤ ꯀꯔꯤꯅꯣ ꯍꯪꯕꯤꯒꯤꯗꯤ ꯍꯥꯏꯔꯣꯏꯕ ꯆꯩꯗꯨꯏ ꯍꯥꯟꯅ ꯅꯌꯥꯗꯨ ꯀꯥꯔꯒ ꯂꯩꯌꯨ ꯃꯤꯒꯤ ꯃꯃꯥꯒ ꯌꯥꯝ ꯈꯦꯠꯅꯩ ꯃꯤꯒꯤꯗꯤ ꯃꯆꯥ ꯅꯤꯉꯣꯜ ꯃꯄꯥꯝꯗ ꯂꯥꯛꯄꯁꯦ ꯃꯃꯥꯅ ꯍꯔꯥꯎꯗꯅ ꯇꯧꯏ ꯍꯥꯏ ꯑꯩꯈꯣꯏꯒꯤꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦꯕ ꯍꯣ ꯃꯤꯒꯤ ꯃꯆꯥꯒ ꯅꯪꯒ ꯌꯥꯝ ꯈꯦꯠꯅꯩꯌꯦ ꯑꯗꯨꯅꯅꯤ ꯃꯤꯒꯤꯗꯤ ꯃꯌꯨꯝꯗ ꯂꯥꯛꯄꯗ ꯃꯃꯥꯒꯤ ꯃꯄꯥꯒꯤ ꯁꯦꯕꯥ ꯇꯧꯗꯅ ꯀꯔꯤ ꯆꯥꯅꯤꯡꯉꯤ ꯀꯔꯤ ꯂꯩꯌꯨꯒꯦ ꯍꯥꯏꯗꯅ ꯍꯪꯉꯦ ꯅꯪꯅ ꯑꯗꯨ ꯅꯠꯇꯦ ꯌꯨꯝꯗꯕꯨ ꯂꯥꯛꯂꯕ ꯑꯗꯨ ꯄꯤꯌꯨ ꯑꯗꯥ ꯂꯧꯒꯦ ꯍꯥꯏꯕ ꯉꯥꯛꯇ ꯅꯪꯅ ꯉꯁꯤ ꯐꯥꯎꯗ ꯌꯨꯝꯁꯤꯗ ꯂꯥꯛꯄꯗ ꯏꯃꯥꯒꯤꯅꯤ ꯏꯄꯥꯒꯤꯅꯤ ꯍꯥꯏꯗꯅ ꯀꯔꯤꯕꯨ ꯄꯨꯔꯛꯀꯦ ꯍꯥ ꯑꯩꯈꯣꯏꯗꯒꯤ ꯀꯣꯊꯣꯛꯄ ꯉꯥꯛꯇꯅꯤ ꯅꯪꯅ ꯇꯧꯔꯤꯁꯦ ꯏꯆꯥ ꯑꯣꯏꯔꯁꯨ ꯅꯨꯡꯁꯤꯗ꯭ꯔꯦ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯃꯑꯣꯡ ꯃꯇꯧꯁꯤꯗ ꯑꯩꯅ ꯐꯥꯎꯕ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯗ꯭ꯔꯁꯤꯅꯗꯤ ꯃꯤꯅꯗꯤ ꯀꯔꯤꯕꯨ ꯅꯨꯡꯁꯤꯔꯝꯗꯧꯔꯤꯕ ꯏꯃꯥꯅ ꯍꯥꯏꯗꯨꯕꯨ ꯀꯩꯅꯣ ꯃꯤꯅ ꯇꯥꯔꯒ ꯑꯩꯕꯨ ꯀꯩ ꯑꯣꯏꯅ ꯈꯟꯈꯤꯗꯣꯏꯅꯣ ꯅꯌꯥ ꯅꯨꯄꯥꯁꯨ ꯌꯧꯔꯛꯄꯅꯤ ꯇꯥꯈ꯭ꯔꯒ ꯏꯃꯥꯕꯨ ꯀꯩ ꯑꯣꯏꯅ ꯈꯟꯈꯤꯅꯤ ꯃꯃꯥꯁꯤꯅ ꯃꯆꯥꯁꯤꯗ ꯑꯁꯨꯛ ꯊꯤꯅ ꯉꯥꯡꯕꯣꯏꯅ ꯍꯥꯏꯗꯅ ꯈꯟꯈꯤꯕ ꯇꯥꯔꯦ ꯍꯩ ꯈꯪꯅꯤꯡꯈꯩ ꯈꯪꯖꯁꯅꯨ ꯀꯣ ꯇꯥꯒꯤꯁꯨ ꯇꯥꯁꯅꯨ ꯍꯧꯖꯤꯛꯇꯒꯤ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯈꯔ ꯈꯪꯍꯜꯂꯒ ꯐꯗꯧ ꯃꯩꯕꯨ ꯐꯤꯅ ꯀꯌꯥꯝ ꯀꯨꯏꯅ ꯀꯨꯞꯇꯨꯅ ꯊꯝꯕ ꯉꯝꯗꯧꯔꯤꯕꯅꯣ ꯐꯅ ꯀꯟꯅ ꯈꯪꯗꯅꯕ ꯎꯗꯅꯕ ꯍꯥꯏꯗꯅ ꯇꯧꯔꯁꯨ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯈꯪꯂꯛꯄ ꯍꯥꯏꯕꯁꯦ ꯃꯁꯥꯅ ꯇꯥꯕꯅꯤ ꯑꯩꯗꯤ ꯏꯆꯥꯅꯤ ꯍꯥꯏꯗꯅ ꯅꯪꯕꯨ ꯀꯟꯈꯠꯂꯒ ꯊꯝꯕꯤꯗꯧ ꯅꯠꯇꯦ ꯐꯠꯄꯨ ꯐꯠꯇ꯭ꯔꯕ ꯐꯨꯒꯦꯔ ꯆꯩꯒꯦꯔ ꯅꯈꯨꯠ ꯄꯦꯟꯅ ꯋꯥꯔꯛꯑꯣ ꯍꯥꯏꯗꯧꯔꯤꯕꯅꯤ ꯍꯦꯔꯥ ꯏꯃꯥꯒꯤ ꯋꯥꯁꯤꯗꯤ ꯑꯩꯉꯣꯟꯗ ꯌꯥꯝ ꯁꯣꯛꯇꯧꯔꯦꯗ ꯃꯤꯒꯤꯅ ꯃꯆꯥꯅ ꯐꯅ ꯂꯥꯜꯂꯁꯨ ꯃꯃꯥꯅ ꯎꯠꯅ ꯋꯥꯏꯅ ꯈꯨꯝꯒꯨꯝ ꯈꯨꯝꯖꯤꯟꯅꯕ ꯍꯣꯠꯅꯩ ꯑꯗꯨꯒ ꯑꯩꯒꯤꯅ ꯁꯤꯖꯈ꯭ꯔꯣ ꯍꯥꯏꯕꯒ ꯆꯞ ꯃꯥꯟꯅꯩ ꯍꯩ ꯐꯠꯇꯕꯕꯨ ꯀꯔꯤꯒꯤ ꯀꯟꯈꯠꯇꯨꯅ ꯊꯝꯗꯧꯔꯤꯕꯅꯣ ꯍꯥ ꯃꯇꯥꯡ ꯃꯇꯝ ꯆꯥꯔꯤꯉꯩꯗ ꯋꯥꯔꯛꯍꯧꯗꯧꯅꯤ ꯋꯥꯔꯛꯄꯒꯤ ꯃꯇꯝ ꯍꯦꯟꯗꯣꯛꯈ꯭ꯔꯕꯗꯤ ꯋꯥꯈꯜ ꯇꯥꯅꯕ ꯍꯣꯠꯅꯕꯗ ꯈꯔ ꯑꯗꯨꯝ ꯋꯥꯅ ꯊꯣꯛꯂꯗꯧꯅꯤ ꯃꯇꯥꯡꯗꯨꯗ ꯅꯣꯡꯌꯥꯏꯁꯨ ꯏꯃꯨꯡ ꯆꯪꯂꯛꯄꯅꯤ ꯅꯨꯄꯤ ꯑꯅꯤꯗꯨꯅ ꯏꯁꯥꯎ ꯁꯥꯎꯅ ꯂꯩꯅꯔꯝꯕꯗꯨꯗ ꯀꯔꯤꯅꯣ ꯈꯟꯗꯨꯅ ꯑꯃꯗꯃꯨꯛ ꯌꯦꯡ ꯑꯃꯗꯃꯨꯛ ꯌꯦꯡ ꯇꯧꯗꯨꯅ ꯂꯩ ꯍꯩꯃ ꯏꯕꯨꯡꯉꯣ ꯅꯪꯁꯨ ꯌꯥꯎꯔꯛꯂꯤ ꯑꯣꯏꯔꯦ ꯍꯣꯏ ꯌꯥꯎꯔꯛꯏ ꯑꯗꯣ ꯀꯩꯗꯧꯅꯕ ꯌꯥꯎꯒꯦ ꯏꯁꯥꯎ ꯁꯥꯎꯅ ꯂꯩꯅꯔꯝꯂꯤꯕꯁꯤꯕꯣ ꯍꯦ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗꯦꯅꯦ ꯏꯆꯥꯅꯨꯄꯤꯁꯦ ꯈꯔ ꯁꯤꯡꯅꯕ ꯍꯥꯏꯗꯅ ꯋꯥ ꯈꯔ ꯑꯗꯨꯝ ꯍꯥꯏꯔꯝꯕꯅꯤ ꯅꯪꯕꯨ ꯍꯧꯖꯤꯛꯄꯨ ꯀꯔꯤ ꯀꯔꯤ ꯁꯨꯔꯤꯒꯦ ꯏꯃꯥꯁꯨ ꯅꯈꯣꯏꯗ ꯅꯣꯡꯃꯇ ꯂꯥꯛꯀꯦ ꯇꯧꯕꯅꯤ ꯊꯕꯛ ꯃꯌꯥꯝꯁꯤꯅ ꯁꯪꯗ꯭ꯔꯦ ꯍꯟꯗꯛꯀꯤ ꯊꯥ ꯂꯣꯏꯔꯝꯗꯥꯏꯗ ꯅꯄꯥꯒ ꯄꯨꯟꯅ ꯑꯌꯨꯛ ꯉꯟꯇꯥ ꯂꯥꯛꯀꯦ ꯑꯌꯨꯛꯇ ꯅꯠꯇ꯭ꯔꯕꯗꯤ ꯂꯥꯛꯄꯒꯤ ꯃꯇꯝꯁꯤ ꯈꯔ ꯈꯨꯌꯧꯅꯗꯧꯔꯦ ꯍꯣꯏ ꯏꯃꯥ ꯂꯥꯛꯄꯤꯌꯨ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯔꯒ ꯍꯟꯅꯕ ꯍꯥꯏ ꯀꯗꯥꯏꯗꯒꯤ ꯋꯥꯅꯣ ꯆꯥꯛꯀꯃꯨꯛ ꯆꯥꯗꯅ ꯂꯩꯕ ꯌꯥꯕ ꯃꯇꯝ ꯅꯠꯇꯦ ꯏꯪꯈꯣꯜꯁꯤ ꯅꯄꯥ ꯏꯕꯥꯅꯤ ꯂꯩꯇ꯭ꯔꯕꯗꯤ ꯁꯟ ꯍꯦꯛꯇ ꯆꯪꯂꯒ ꯂꯩꯔꯝꯗꯧꯔꯤꯕ ꯉꯥꯏꯍꯥꯛ ꯐꯥꯎꯕꯅꯦ ꯃꯥꯏ ꯂꯩꯊꯣꯛꯄ ꯌꯥꯕ ꯅꯠꯇꯦ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯑꯗꯨꯝ ꯇꯧꯔꯒꯅꯦ ꯂꯩꯔꯝꯗꯧꯔꯤꯕ ꯅꯣꯏꯗ ꯂꯥꯛꯇꯣꯏꯁꯤꯁꯨ ꯀꯨꯏꯅ ꯂꯩꯕ ꯌꯥꯕ ꯅꯠꯇꯦ ꯉꯥꯏꯍꯥꯛ ꯁꯠ ꯂꯥꯛꯑꯝꯃꯦꯗꯅ ꯑꯃꯨꯛ ꯍꯟꯗꯧꯔꯤꯕ ꯍꯣꯏ ꯏꯃꯥ ꯍꯣꯏꯅ ꯐꯗꯧꯕꯗꯣ ꯑꯗꯨꯝ ꯇꯧꯔꯁꯤ ꯄꯥꯕꯗꯤ ꯎꯗꯦ ꯀꯥꯏ ꯆꯠꯈꯤꯒꯦ ꯅꯄꯥꯗꯣ ꯃꯅꯤꯡꯒꯤ ꯏꯪꯈꯣꯜꯗ ꯂꯩꯍꯧꯕꯅꯤ ꯆꯪꯕꯨꯗꯤ ꯆꯪꯉꯛꯄ ꯌꯥꯔꯦꯗ ꯑꯩꯅ ꯃꯤ ꯀꯧꯕꯒꯤ ꯃꯈꯣꯜ ꯇꯥꯏꯌꯦꯗꯅ ꯆꯪꯉꯛꯄꯅꯤ ꯑꯗꯨꯒꯗꯤ ꯅꯣꯏ ꯂꯥꯛꯄꯒꯤ ꯑꯣꯏꯔꯒ ꯂꯩꯔꯝꯃꯤ ꯏꯍꯦ ꯑꯩꯗꯤ ꯋꯥ ꯉꯥꯡꯂꯤꯉꯩꯗꯤ ꯀꯥꯎꯕꯨ ꯀꯥꯎꯔꯨꯔꯦ ꯁꯤꯗ ꯉꯥꯏꯍꯥꯛ ꯐꯝꯃꯣ ꯏꯃꯥꯅꯦ ꯅꯣꯏꯒꯤ ꯀꯩꯀꯩꯅꯣ ꯆꯥꯅꯕ ꯈꯤꯇ ꯌꯦꯡꯉꯨꯈꯤꯒꯦ ꯌꯥꯅꯅꯤꯗ ꯏꯃꯥ ꯆꯥꯅꯕꯗꯤ ꯁꯦꯝꯕꯤꯔꯨꯔꯅꯤ ꯑꯩꯈꯣꯏꯁꯨ ꯁꯤꯗ ꯑꯁꯤꯕ ꯍꯪꯕ ꯂꯥꯛꯄꯅꯤ ꯂꯝꯕꯤ ꯊꯣꯛꯄꯁꯤꯗ ꯏꯃꯥ ꯍꯣꯏꯗꯁꯨ ꯉꯥꯏꯍꯥꯛ ꯌꯧꯁꯤꯜꯂꯨꯁꯤ ꯍꯥꯏꯗꯅ ꯅꯆꯥꯅꯨꯄꯤꯒꯤ ꯍꯦꯛꯇ ꯆꯪꯂꯛꯄꯅꯤ ꯍꯣꯏꯗ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯣ ꯀꯩꯅꯣꯝꯗꯤ ꯆꯥꯈꯣ ꯀꯨꯏꯔꯣꯏ ꯏꯃꯥ ꯁꯠ ꯁꯦꯝꯂꯛꯀꯦ ꯀꯨꯁꯨꯝꯅ ꯍꯥꯏꯃꯟꯕꯗꯨꯗ ꯅꯣꯡꯌꯥꯏꯁꯨ ꯌꯥꯔꯝꯃꯤ ꯆꯥꯛꯈꯨꯝ ꯇꯝꯅ ꯄ꯭ꯔꯞ ꯆꯪꯂꯛꯇꯨꯅ ꯀꯔꯤ ꯀꯔꯤ ꯆꯥꯕ ꯌꯥꯕ ꯂꯩ ꯍꯥꯏꯗꯅ ꯌꯦꯡꯂꯝꯃꯤ ꯀꯤꯍꯣꯝ ꯑꯃ ꯂꯩꯔꯤꯕꯗꯨ ꯎꯔꯗꯨꯅ ꯇꯥꯞ ꯂꯧꯗꯨꯅ ꯃꯀꯨ ꯈꯣꯛꯄ ꯍꯧꯔꯝꯃꯤ ꯐꯖꯅ ꯈꯣꯛꯂꯒ ꯊꯨꯝ ꯃꯣꯔꯣꯛ ꯈꯔ ꯆꯥꯏꯁꯤꯜꯂꯒ ꯄꯨꯊꯣꯔꯛꯏ ꯁꯦ ꯁꯤ ꯑꯣꯏꯅ ꯆꯥꯔꯁꯤ ꯑꯇꯩ ꯆꯥꯅꯕ ꯂꯩꯔꯝꯗ꯭ꯔꯦ ꯏꯃꯥꯅꯅꯦ ꯊꯨꯝ ꯃꯣꯔꯣꯛꯁꯨ ꯆꯥꯏꯔꯛꯂꯕꯅꯤ ꯉꯁꯥꯏꯗꯒꯤ ꯄꯩꯊꯣꯛꯂꯒ ꯂꯩꯔꯝꯕꯤ ꯑꯃꯨꯔꯩꯗꯨ ꯃꯃꯥꯅ ꯄꯨꯊꯣꯔꯛꯂꯤꯕ ꯀꯤꯍꯣꯝꯗꯨ ꯎꯕꯗ ꯁꯥꯎꯕꯒ ꯁ꯭ꯋꯥꯏ ꯃꯥꯡꯈ꯭ꯔꯦ ꯀꯤꯍꯣꯝ ꯃꯁꯨꯡ ꯑꯃ ꯇꯥꯞ ꯂꯧꯔꯒ ꯆꯥꯕ ꯍꯧꯔꯝꯃꯤ ꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦꯗ ꯀꯥꯏꯗꯩꯅꯣ ꯁꯤꯕꯨ ꯏꯃꯥ ꯂꯩꯍꯧꯔꯤꯕ꯭ꯔꯣ ꯂꯩꯔꯗꯤ ꯑꯩ ꯌꯨꯝꯗ ꯆꯥꯅꯕ ꯈꯔ ꯄꯨꯈꯤꯒꯦ ꯀꯨꯁꯨꯝ ꯃꯆꯥꯗ ꯄꯩꯅ ꯌꯦꯡꯉꯤ ꯑꯩꯅꯦ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯤꯡꯗꯦꯀꯣ ꯆꯥꯗꯧꯗꯨ ꯇꯨꯃꯤꯟꯅ ꯆꯥꯎ ꯑꯃ ꯐꯥꯎꯕ ꯆꯥꯕ ꯂꯣꯏꯗ꯭ꯔꯤ ꯑꯃ ꯆꯥꯕꯒꯤ ꯑꯃꯨꯛ ꯍꯥꯏꯔꯛꯀꯅꯤ ꯅꯊꯤꯕꯣꯡ ꯂꯥꯎꯕꯒꯤ ꯍꯧꯅꯕꯤ ꯑꯎ ꯄꯪꯆꯥꯗ ꯆꯥꯕꯤꯗꯣ ꯇꯧꯔꯛꯀꯅꯨ ꯂꯩꯁꯥꯔꯤꯉꯩꯗꯒꯤ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯅꯪꯁꯦ ꯉꯥꯡꯕꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯟꯗꯦꯕ ꯅꯪ ꯑꯩꯅ ꯁꯥꯎꯕ ꯐꯥꯊꯕ ꯉꯝꯗꯕ ꯅꯨꯃꯤꯠꯇꯅꯦ ꯅꯪ ꯅꯁꯝ ꯈꯔ ꯍꯧꯔꯤꯕꯗꯣ ꯑꯝꯇ ꯌꯥꯎꯔꯣꯏꯀꯣ ꯑꯁ ꯏꯃꯥꯒꯤ ꯍꯧꯅꯕꯤꯃꯨꯛ ꯇꯧꯔꯦ ꯁꯨꯝ ꯆꯥꯅꯤꯡꯕꯒꯤ ꯑꯗꯨꯝ ꯍꯥꯏꯕꯅꯤ ꯀꯩꯁꯨ ꯀꯥꯏꯕ ꯋꯥꯁꯨ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯆꯥꯅꯤꯡꯕ ꯄꯣꯠꯄꯨ ꯁꯨꯝ ꯍꯥꯏꯗꯕꯤ ꯂꯩꯒꯗ꯭ꯔꯣ ꯑꯗꯨꯏ ꯁꯔꯨꯛ ꯂꯩꯔꯤꯀꯥꯟꯗ ꯄꯨꯛꯄꯦꯟꯅ ꯆꯥꯕꯗꯨꯅ ꯐꯩ ꯀꯩꯒꯨꯝꯕ ꯑꯩꯁꯦ ꯁꯣꯏ ꯉꯥꯝꯗꯨꯅ ꯍꯦꯛ ꯁꯤꯗꯣꯛꯈ꯭ꯔꯣ ꯏꯃꯥꯕꯨ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ
Isana saningi hairambado pizaramdawni onthongna penkhidreda haidana ningamdana kappado aina lairamlendagi kamaina yengu haibano aisu imana kappado ubada mitki pisya nung subadawna ororo hekta haitadawriba haikreda sadiya wa ngang bakasya karam sarakta kananabu tambiribano khangdeba laisaringaidana ama mauoirakandana ama haido nang tawrenya kihom zabagidamagta nang nangasayidagi ngangliba mayamdo karino aidi tabado thokna warene bema nangbu kaisu saba thakpa phangdrabra haibanida handaki kusumgi wahai sidadi kihom sarama nongyaido khara khautak sai amuraibu mana kaisu pizadrabra hainasu masa mathanta khanjarami mamagi wahaiduda nongyaida muk yeng mamada muk yeng tawrami ima nangbu ngawraba aingona sumna ngango mi yawise nangbu udra hanurupagi haunabi nakokta sakpa hawraba aina ngasi saraktana tana khatnaramduni hai nangi naongduna haibanine nongyaida monsil ibunga masibu yumda sarage helanbro helande daima nomagi sara hum mana sarisi to tawramni haibaga tawbaga tawrameba yumda laringaisu adun mana tawrise sabagi haradi thawna yam phabani aduga thabak tawbagi hek hairuraba mana thukpa ama dom hairaga olai parai tawraga ne laithokhrani noibu masigi nupisi karamai loinage haibanida ai phawba senaba ngamkhidrabani maoiraga khara phagadra hairaga madi laina henjelamibu oira ima nang ngasi ne sarokna khatnaduni yongko ngasai dagi ngangi myamdo nang aibu yoli natro yonba masida kaisu laiti nangbu phanabu wa haibada nang saupom su thokte thangdine saringai da yayu hainaribani imagi praman panthai myamdo aine tabdu wari imagi hongnabi thaina matamgi kokto tawrakanu haiba natro imada ngangliba mayamdo mina taraga kaibu phajadawrige nangbu ikaibasu khangbro isani haibada hainingdeni nangsia migi masana tawriba mayam si ubada aigi thamoise prok hek saktana khangba haidu oidabani nang pokpada napaga igana kayada haraukhi aduga hausikti nangbu poklubase aikhoigi iran oire mimang phamba haido kuidrabani nang se laisabi nate mau haido oirabani napuribana phana yarasu halnabu amuk yakhidraba haibase yamna lubani ahal lamangi thongjal minungsi phanglaba maudo mana thabak ama tawrakpada mangon oibani mane makunasu mana tawba thabak khudingda thongna haptuna imung mara tapna hingba ngamdoriba imana haida aisu loina khangi aise angang masa maksu nate imana ok yamna ngangningnibudu bu karigino khara sasin thaksilaga chakhiba mayamdo tumna ba haidina aibu ngangira hai nang tumilayu apok pinama ingonda phawba adugumba khondado thaba ngambi nangnadi atopa ahaldadi kari khon tharamgani do adum khangle nangse aina pokpa isan nangna tawba pamba khuding aina hotrong hon upa phangi ko nang yaina panghen di henjalakan ahal oirabasu aise naman aina nangbu amuk warau khibada nang yum sida khongul tarakpa sungamoy imagi sidi ipong hekta aibu talene aina kari asoiba tawkhibagino imana ngasaidagi asuk yamna isau langlibasibo nang hausik phawba nangi asoiba khangjadribro amada taraga amado oina phawdoklabra nangbo naha iwai oina nanasu tathirabra nangbo chabaga tumbaga nasin khumbaga maduda hotnaringaida nasana tawjakhiba mayamdo loina kawrabro ha ngasaidagi nangna ingonda ngangliba nasin khumliba mayamdubu kawrabraba nang aina kari karambu wahawdagi aina sauriba noido nangbu khangna khangsinadriba aiduro o imana ingonda nungaitribasidi adugi oireko aidi ngagi sauningbagi pangangda ngangbani imadi aduda yamna lusina khali oire hoi ma kharasu phana khandokpa tamo nabuk phatabagi haunabi kaisu nattaba wada ayakhoi khanjilaga mida maral sidau tawbodo khitawranu kayaduna yewuni masya nangko aigi masingsi laktana nang apai puna tharaga hatkani ko ho adu oiragana masa hatpi mama haidana mapunsi supagi kokpa ngamloidaba mingtholamaga loinan lehauredana kusumdi masa nupina summasin kumbasida makoidaudu prok hek sakpa makai leirami nupi aniduna sum khazik tagi henjilakpaduda nongyaina marak thattuna thammi ima tokpiru yari nasa nupise ai horen yumda soiduna waraksagi imagi asawbudo amukta nemthabi ataba mina takraga kaisu phajabam leite pabana takiba thoklabadi soiduna wa thokpa tare ibunga nangsu uriba natro ngasaidagi tawriba mayamse ha kanana sumi kanana lali do asini mana tawba asoiba ma semdoknaba he nganglu matamda aibu yang phattabi
ꯃꯆꯥꯅꯨꯡꯁꯤ ꯈꯪꯗꯕꯤ ꯃꯃꯥꯅꯦ ꯃꯥꯅ ꯎꯔꯤꯕꯁꯤ ꯆꯩꯃꯟ ꯉꯥꯡꯃꯟꯗꯅ ꯑꯩ ꯃꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯕꯅ ꯂꯣꯏꯔꯕꯅꯤ ꯌꯨꯝꯂꯣꯟꯅꯕ ꯃꯤꯅꯁꯨ ꯅꯣꯛꯅꯔꯕꯅꯤ ꯅꯆꯥꯅꯨꯄꯤꯗꯣ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯁꯨ ꯍꯥꯟꯅꯗꯧꯅ ꯑꯗꯨꯝ ꯇꯧꯔꯝꯈꯤꯅꯤ ꯀꯩꯁꯨ ꯑꯍꯣꯡꯕ ꯂꯩꯔꯝꯂꯣꯏ ꯍꯥꯏꯗꯅ ꯑꯩꯅꯗꯤ ꯏꯆꯥꯁꯦ ꯅꯨꯡꯁꯤꯕꯒꯤ ꯃꯤꯒꯤ ꯃꯃꯥꯡꯗ ꯀꯟꯈꯠꯇꯅ ꯇꯧꯔꯤꯕꯅꯤ ꯑꯗꯨꯒ ꯃꯥꯅ ꯇꯧꯔꯤꯕꯁꯦ ꯏꯃꯥ ꯌꯥꯝꯅ ꯄꯦꯟꯗꯦ ꯏꯕꯨꯡꯉꯣ ꯀꯅꯥꯕꯨ ꯂꯧꯗꯅ ꯇꯧꯔꯤꯕꯅꯣ ꯈꯪꯗꯦ ꯃꯥꯅ ꯇꯧꯔꯤꯕꯁꯦ ꯃꯊꯟꯇ ꯌꯥꯎꯕꯅꯤ ꯏꯆꯥꯁꯦ ꯈꯔ ꯀꯦꯊꯣꯛ ꯃꯧꯊꯣꯛꯅ ꯌꯣꯛꯂꯛꯄꯅꯤ ꯃꯥꯅ ꯁꯤꯃ ꯄꯥꯝꯃꯤ ꯁꯤꯃ ꯆꯥꯒꯦ ꯍꯥꯏꯕꯗ ꯑꯩꯈꯣꯏꯅ ꯂꯩꯗꯅ ꯄꯤꯖꯗꯅ ꯇꯣꯛꯄ ꯅꯠꯇꯦ ꯑꯄꯥꯝꯕ ꯈꯨꯗꯤꯡ ꯂꯣꯏꯅ ꯄꯤꯔꯤꯕꯅꯤ ꯃꯅꯤꯡ ꯊꯨꯡꯍꯜꯂꯤꯕꯅꯤ ꯃꯁꯤꯗ ꯃꯥꯅ ꯃꯃꯥ ꯑꯩꯒꯤ ꯆꯤꯟꯊꯛꯇ ꯈꯨꯝꯕꯁꯦ ꯑꯩ ꯌꯥꯝꯅ ꯄꯦꯟꯗ꯭ꯔꯦ ꯃꯥꯕꯨ ꯑꯩꯈꯣꯏꯅ ꯈꯔ ꯀꯦꯊꯣꯛꯅ ꯌꯣꯛꯂꯛꯄꯗꯨꯒꯤ ꯃꯍꯩꯅꯤ ꯏꯃꯥꯅ ꯉꯁꯤ ꯐꯪꯂꯤꯕꯁꯦ ꯅꯄꯥꯕꯨꯡꯁꯨ ꯃꯥꯅ ꯇꯧꯔꯤꯕꯁꯦ ꯌꯥꯝ ꯁꯥꯎꯕꯅꯤ ꯑꯩꯅ ꯊꯦꯝꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯂꯥꯛꯄꯅꯦ ꯍꯧꯖꯤꯛ ꯇꯧꯔꯤꯕꯁꯦ ꯍꯦꯛ ꯈꯪꯕꯗ ꯃꯥꯕꯨ ꯐꯖ ꯅꯨꯡꯉꯥꯏꯅ ꯆꯩꯕꯤꯒꯗꯕ ꯅꯠꯇꯦ ꯍꯥꯏꯅꯔꯤꯉꯩ ꯆꯤꯡꯂꯦꯟꯁꯨ ꯃꯈꯨꯠꯇ ꯊꯥꯡ ꯑꯃ ꯄꯥꯏꯔꯒ ꯍꯨꯃꯥꯡ ꯇꯩꯊꯣꯛꯇꯨꯅ ꯆꯪꯂꯛꯏ ꯃꯆꯥꯒ ꯃꯃꯥꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯍꯔꯥꯎ ꯀꯧꯔꯝꯃꯤ ꯍꯩꯃ ꯏꯆꯥꯁꯤꯡ ꯂꯥꯛꯂꯤꯗꯨꯅ ꯏꯄꯥꯗꯤ ꯃꯅꯤꯡꯗ ꯂꯩꯔꯨꯗꯅ ꯅꯈꯣꯏ ꯂꯥꯛꯄꯒ ꯑꯃꯠꯇ ꯇꯥꯍꯧꯗ꯭ꯔꯦꯅꯦꯍꯦ ꯅꯣꯏꯕꯨ ꯂꯥꯛꯄ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯏꯆꯥ ꯄꯥꯕ ꯂꯥꯛꯄꯗꯤ ꯀꯨꯏꯔꯦ ꯑꯩꯁꯨ ꯃꯄꯥꯟꯗ ꯉꯥꯏꯍꯥꯛ ꯂꯩꯊꯣꯛꯎꯔꯦ ꯏꯃꯥꯅ ꯀꯩꯅꯣꯝ ꯆꯥꯈꯣ ꯍꯥꯏꯗꯅ ꯀꯤꯍꯣꯝ ꯆꯥꯔꯝꯕꯅꯤ ꯑꯣ ꯑꯗꯨꯒꯤ ꯀꯤꯍꯣꯝꯗꯣ ꯌꯥꯝ ꯍꯥꯎꯕꯅꯤ ꯃꯍꯤꯁꯨ ꯍꯣꯝꯕꯅꯤ ꯏꯄꯥꯅ ꯅꯍꯥꯟ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯗ ꯍꯜꯂꯛꯄꯗ ꯌꯣꯟꯗꯨꯅ ꯂꯩꯔꯝꯃꯤ ꯆꯥꯅꯤꯡꯃꯟꯈ꯭ꯔꯗꯅ 4-5 ꯂꯩꯔꯛꯄꯅꯤ 3 ꯑꯃꯗꯤ ꯅꯃꯥ ꯏꯕꯥꯅꯤꯅ ꯆꯥꯈ꯭ꯔꯕꯅꯤ ꯀꯌꯥꯗꯤ ꯍꯥꯎꯈ꯭ꯔꯦ ꯀꯨꯏꯅ ꯆꯥꯔꯨꯗꯕꯩꯔꯗꯤ ꯈꯪꯗꯦ ꯃꯄꯥꯒꯤ ꯋꯥꯗꯣ ꯃꯔꯛ ꯊꯠꯇꯨꯅ ꯑꯃꯨꯔꯩꯅ ꯃꯄꯥꯗ ꯌꯦꯡꯗꯨꯅ ꯃꯃꯥꯒꯤ ꯃꯥꯡꯗ ꯍꯥꯏꯒꯦ ꯃꯇꯥꯒꯨꯝ ꯍꯥꯏꯔꯛꯏ ꯄꯥꯕꯥ ꯑꯩꯅ ꯂꯥꯛꯂꯤꯁꯦ ꯄꯥꯕꯗꯒꯤ ꯁꯦꯜ ꯈꯤꯇ ꯂꯧꯒꯦꯅ ꯂꯥꯛꯏꯅꯤ ꯏꯃꯥꯗ ꯍꯪꯕꯗꯤ ꯉꯁꯥꯏꯗꯒꯤ ꯂꯩꯔꯁꯨ ꯄꯤꯔꯣꯏꯅ ꯉꯥꯡꯂꯤꯕꯅꯤ ꯄꯥꯕ ꯆꯪꯂꯛꯄꯒ ꯑꯣꯏꯅ ꯍꯥꯏꯔꯒꯦꯅ ꯉꯥꯏꯔꯝꯃꯤꯅꯦ ꯑꯩꯒꯤꯁꯦ 이해 ꯁꯦꯜꯕꯨ ꯏꯔꯩ ꯂꯩꯇꯦꯅꯦ ꯏꯕꯦꯝꯃ ꯍꯟꯗꯛꯇꯤ ꯏꯄꯥꯁꯨ ꯊꯕꯛ ꯐꯖꯅ ꯁꯨꯕ ꯉꯝꯗ꯭ꯔꯦ ꯏꯁꯥꯁꯦ ꯃꯁꯤꯠ ꯅꯥꯏ ꯑꯃꯨꯛꯇ ꯌꯦꯡꯊꯣꯛꯀꯦ ꯈꯜꯂꯤꯕꯁꯦ ꯐꯅꯗꯤ ꯃꯀꯨꯏ ꯑꯗꯨꯕꯨ ꯁꯦꯜꯁꯤ ꯐꯔꯛ ꯑꯃ ꯏꯇꯥ ꯇꯥꯕꯒꯤ ꯌꯦꯡꯗꯕꯤ ꯂꯩꯔꯤꯕꯅꯤ ꯍꯥꯏꯔꯛꯀꯅꯤ ꯈꯟꯕꯒ ꯑꯗꯨꯝ ꯍꯥꯏꯔꯛꯏ ꯅꯣꯏꯅ ꯇꯩꯅꯅꯥꯎꯁꯦ ꯑꯩꯕꯨ ꯅꯨꯡꯁꯤꯗꯕ ꯃꯥꯜꯂꯤ ꯑꯩꯅ ꯅꯣꯡꯃ ꯐꯥꯗꯣꯛ ꯁꯦꯜ ꯈꯤꯇꯪ ꯄꯤꯌꯨ ꯍꯥꯏꯗꯅ ꯍꯥꯏꯕꯁꯤꯗ ꯂꯩꯇꯦꯅ ꯍꯦꯛꯇ ꯀꯟꯊꯣꯛꯄ ꯉꯝꯃꯤ ꯅꯤꯡꯉꯣꯜꯅ ꯌꯨꯝ ꯄꯥꯟꯈ꯭ꯔꯗꯤ ꯑꯗꯥꯏ ꯇꯧꯅꯕ ꯑꯣꯏꯔꯦ ꯑꯩꯗꯤ ꯍꯥꯟꯅꯗꯧꯅ ꯁꯨꯝ ꯏꯆꯝ ꯆꯝꯅ ꯏꯄꯥꯅꯤ ꯏꯃꯥꯅꯤ ꯍꯥꯏꯗꯅ ꯁꯦꯜ ꯄꯤꯌꯨ ꯍꯥꯏꯕꯅꯤ ꯅꯣꯏꯗꯤ ꯅꯕꯨꯛ ꯑꯃ ꯇꯧꯔꯝꯂꯦꯅꯦ ꯏꯃꯥꯅꯁꯨ ꯑꯩꯕꯨ ꯌꯨꯝꯁꯤꯗ ꯆꯪꯍꯟꯅꯤꯡꯗꯕꯒꯤ ꯃꯑꯣꯡꯗ ꯉꯥꯡꯉꯤ ꯑꯗꯨꯒ ꯄꯥꯕꯅꯁꯨ ꯁꯦꯜ ꯄꯤꯅꯤꯡꯗꯕꯒꯤ ꯋꯥ ꯍꯥꯏꯕꯁꯦ ꯑꯩ ꯉꯁꯤꯗꯤ ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤ ꯍꯩ ꯑꯉꯥꯎꯕꯤ ꯅꯪꯕꯨ ꯑꯗꯨꯝꯅ ꯂꯥꯟꯅ ꯍꯦꯛꯇ ꯈꯟꯈꯤꯅꯨꯅꯦ ꯏꯄꯥꯅ ꯍꯥꯏꯔꯤꯁꯤ ꯑꯁꯦꯡꯕꯅꯤꯅꯦ ꯏꯄꯥꯅ ꯂꯩꯔꯒꯕꯨ ꯏꯆꯥꯒꯤ ꯁꯦꯜ ꯄꯤꯔꯣꯏꯗ꯭ꯔꯣ ꯏꯄꯥꯁꯨ ꯈꯪꯉꯤꯅꯦ ꯏꯆꯥꯅ ꯅꯣꯡꯃ ꯐꯥꯗꯣꯛ ꯂꯥꯛꯂꯒ ꯃꯄꯥ ꯑꯩꯉꯣꯟꯗ ꯁꯦꯜ ꯄꯤꯌꯨ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯦ ꯏꯄꯥꯗ ꯁꯦꯜ ꯑꯃ ꯐꯥꯎꯕ पाइदबनी इसाबु करिगी नुंसिरोइदोरिबनो मपा ममागिदी मसाना थवाइनिने ngaubi kapkanu kapkanu isana kapado ipa yengba nungaite adugi saruk insang ahawba ma thonglaka punna sasi isanga sak saminadabasu yamna kuire aina sel piyo haibadana leitega duga daga haiba adugi insang ahawba leibagi sel leiboire khange khange पाबगी वादुना अदुम ताकलबन ऐसे नखोइना करी वइना खल्ली हाइदो यारे ऐ चलगे नोइगी नाकता लाक्लगा वा खरा थोकत्रा हाइरगा नोइगी नाकता लेबसिनि हेनु वाख्रे ऐने युमसिदा अमुक कन चंगाओ मागे हाइफम थोपा वा खरा हाइरमलगा अमुरैदो याम साउना थोख्रे नोंगाइदी मकु मनेम अनिगी मांगदा यामना इकाइरम मागी मतौदो खंगलदुना मकुना वा खरा तपना हाइरक्लमि बुंगो कैसु खलुरoi मागी हुंगनबि सावबगे दु पंगांगदा ngangjariba ꯑꯩꯈꯣꯏꯗ ꯀꯦꯗꯅ ꯀꯅꯥꯗꯕꯨ ꯀꯦꯗꯣꯏꯅꯣ ꯃꯥ ꯁꯨꯁꯨ ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯖꯔꯣ ꯃꯇꯝꯁꯦ ꯊꯦꯡꯖꯤꯜꯂꯛꯇ꯭ꯔꯦ ꯍꯣꯏ ꯕꯥꯕ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯃꯥ ꯑꯩ ꯊꯣꯛꯈꯤꯒꯦ ꯐꯔꯦ ꯐꯔꯦ ꯏꯃꯥ ꯊꯤꯟꯗꯣꯛꯂꯔꯣꯏꯒꯦ ꯁꯨꯝ ꯂꯩꯍꯧꯔꯒꯦ ꯍꯣꯏ ꯃꯥ ꯅꯣꯡꯌꯥꯏꯁꯨ ꯊꯣꯛꯈ꯭ꯔꯦ ꯃꯈꯣꯏ ꯑꯅꯤ ꯈꯛꯇ ꯉꯥꯏꯍꯧꯔꯕ ꯃꯇꯝꯁꯤꯗ ꯀꯨꯁꯨꯝꯗꯨ ꯌꯥꯝ ꯁꯥꯎꯅ ꯎꯕꯤꯔꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯃꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤ ꯊꯣꯛꯂꯛꯀꯅꯤ ꯅꯆꯥꯅꯨꯅ ꯇꯧꯒꯅꯨ ꯍꯥꯏꯗ꯭ꯔꯣ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ ꯅꯪ ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯍꯥꯏꯈꯤꯕ ꯃꯌꯥꯝꯗ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅ ꯆꯨꯝꯂꯔꯤꯅꯤ ꯑꯩꯒꯤ ꯌꯥꯔꯛꯇ ꯄꯣꯞ ꯇꯥꯔꯦꯗꯅ ꯃꯃꯥ ꯃꯄꯥ ꯑꯩꯈꯣꯏꯕꯨ ꯃꯥꯅ ꯀꯩꯁꯨ ꯎꯁꯤꯠꯇ꯭ꯔꯤꯕꯁꯦ ꯎꯍꯧꯔꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯐꯅ ꯃꯥꯕꯨ ꯋꯥꯈꯜ ꯇꯥꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯀꯩꯁꯨ ꯀꯥꯟꯅꯕ ꯐꯪꯗ꯭ꯔꯦ ꯃꯃꯥ ꯅꯪꯕꯨ ꯑꯃꯨꯛꯇ ꯇꯞꯊꯈꯣꯅꯤ ꯀꯔꯤꯅ ꯐꯩ ꯍꯥꯏꯕꯗꯣ ꯏꯕꯥꯅꯤ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯔꯒ ꯐꯒꯗꯕꯗꯨ ꯇꯧꯔꯒ ꯂꯣꯏꯔꯦ ꯅꯪ ꯅꯍꯥꯟ ꯍꯦꯛꯇ ꯁꯥꯎꯒꯠꯇꯣꯏꯗ ꯇꯧꯔꯒ ꯂꯩ ꯅꯆꯥꯁꯦ ꯃꯁꯤꯡ ꯃꯁꯣꯟ ꯅꯥꯏ ꯍꯥꯏꯕ ꯅꯪꯁꯨ ꯈꯪꯂꯤꯕꯅꯤ ꯍꯣ ꯈꯪꯕꯗꯨꯅꯅꯦ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯍꯧꯖꯤꯛꯇꯤ 마시 ꯃꯧ ꯑꯣꯏꯔꯕꯅꯤ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯌꯨꯝꯁꯤꯗ ꯃꯥꯅ ꯉꯥꯡꯅꯤꯡꯕꯗ ꯉꯥꯡ ꯇꯧꯅꯤꯡꯕꯗ ꯇꯧꯔꯒ ꯂꯩꯕꯗꯣ ꯌꯥꯕ ꯅꯠꯇ꯭ꯔꯦ ꯃꯁꯥꯅ ꯈꯔꯁꯨ ꯁꯦꯝꯗꯣꯛꯅꯕ ꯍꯣꯠꯅꯒꯦ ꯍꯥꯏꯕꯒꯤ ꯋꯥꯁꯨ ꯇꯧꯗꯦ
ꯃꯥꯅ ꯉꯝꯂꯤꯕꯨ ꯁꯣꯜꯂꯕ ꯑꯩꯈꯣꯏꯗꯒꯤ ꯁꯦꯜ ꯂꯧꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯗꯨꯅꯤ ꯃꯤ ꯈ꯭ꯋꯥꯏꯒꯤꯅ ꯃꯃꯥ ꯃꯄꯥꯕꯨ ꯃꯆꯥꯁꯤꯡꯅ ꯌꯦꯡꯁꯤꯜꯂꯤ ꯍꯥꯏ ꯑꯩꯈꯣꯏꯒꯤꯗꯤ ꯀꯗꯥꯏ ꯃꯌꯨꯝ ꯍꯦꯛ ꯄꯥꯟꯈꯤꯕꯗꯒꯤ ꯃꯥꯅ ꯂꯥꯛꯂꯤꯕꯁꯦ ꯀꯌꯥꯝꯗꯤ ꯌꯥꯝꯂꯦ ꯑꯔꯥꯛ ꯈꯨꯗꯤꯡ ꯁꯦꯜ ꯄꯨꯈꯤꯗꯕ ꯑꯝꯇ ꯌꯥꯎꯗꯦ ꯏꯆꯥꯅꯤ ꯍꯥꯏꯗꯨꯅꯁꯨ ꯃꯥꯅ ꯇꯧꯔꯤꯕꯁꯦ ꯀꯥ ꯑꯃ ꯍꯦꯜꯂꯕꯅꯤ ꯑꯩꯈꯣꯏꯅ ꯀꯟꯗꯅ ꯁꯦꯜꯒ ꯖꯣꯝ ꯖꯣꯝ ꯊꯣꯛꯄ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡ ꯑꯣꯏꯔꯕꯗꯤ ꯐꯩ ꯑꯗꯨꯁꯨ ꯅꯠꯇꯦ ꯅꯨꯄꯥ ꯃꯌꯨꯝꯁꯨ ꯊꯣꯏꯅ ꯋꯥꯕ ꯏꯃꯨꯡ ꯅꯠꯇꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯤꯕꯅꯤ ꯃꯆꯤꯜ ꯃꯅꯥꯎ ꯍꯥꯏꯔꯦ ꯅꯨꯄꯥꯗꯨ ꯃꯊꯟꯇꯅꯤ ꯃꯥꯕꯨ ꯃꯈꯨꯠꯇꯨꯗ ꯍꯥꯝꯂꯒ ꯄꯤꯖꯔꯤꯕ ꯏꯃꯨꯡꯗꯨꯗ ꯑꯩꯈꯣꯏꯗꯒꯤ ꯁꯨꯝ ꯁꯦꯜ ꯅꯤꯗꯨꯅ ꯂꯩꯔꯤꯕꯁꯦ ꯏꯃꯨꯡꯗꯨꯅ ꯈꯪꯂꯛꯄꯗ ꯀꯩꯁꯨ ꯅꯨꯡꯉꯥꯏꯕ ꯍꯧꯅꯔꯣꯏ ꯂꯥꯟꯅ ꯈꯟꯈꯤꯕꯗ ꯑꯩꯈꯣꯏꯅ ꯀꯩꯁꯨ ꯍꯥꯏꯕ ꯉꯝꯗꯧꯕ ꯅꯠꯇꯦ ꯃꯤꯒꯤ ꯋꯥꯈꯜ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯐꯅ ꯍꯥꯏꯔꯨꯅꯤ ꯐꯠꯇꯅꯕꯨ ꯈꯟꯈ꯭ꯔꯕꯗꯤ ꯆꯨꯝꯊꯣꯛꯄꯁꯨ ꯄꯥꯛꯅ ꯉꯝꯃꯣꯏ ꯉꯁꯤꯁꯨ ꯌꯨꯝꯁꯤꯗ ꯂꯥꯛꯑꯝꯃꯤꯁꯦ ꯏꯔꯥꯡ ꯁꯥꯒꯠꯄꯅꯤ ꯃꯥꯅ ꯂꯥꯛꯑꯝꯃꯤꯕꯁꯦ ꯍꯣꯏꯁꯤ ꯌꯥꯔꯦ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯁꯤ ꯅꯨꯡꯁꯥ ꯃꯔꯛꯇ ꯉꯁꯥꯏꯗꯒꯤ ꯂꯩꯔꯨꯕꯒꯤ ꯋꯥꯕꯅ ꯂꯣꯏꯔꯦ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃꯇ ꯍꯥꯟꯅ ꯄꯨꯊꯣꯔꯛꯎ ꯃꯗꯨ ꯊꯛꯂꯒ ꯄꯣꯊꯥꯒꯦ ꯀꯨꯁꯨꯝꯁꯨ ꯋꯥ ꯃꯈꯥ ꯇꯥꯗ꯭ꯔꯦ ꯃꯄꯨꯔꯣꯏꯕꯒꯤ ꯏꯁꯤꯡ ꯂꯧꯊꯣꯛꯂꯨꯔꯒ ꯄꯤꯔꯝꯃꯤ ꯁꯤ ꯃꯉꯥꯏꯗꯅ ꯈꯪ ꯏꯪ ꯍꯦꯛ ꯏꯪꯕꯗꯧꯅ ꯇꯧ ꯀꯌꯥꯗ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯩ ꯉꯥꯏꯍꯥꯛꯇꯤ ꯍꯤꯞꯂꯨꯈꯤꯒꯦ ꯅꯪꯁꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯇꯧꯖꯔꯣ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯤꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯅꯣꯡꯌꯥꯏꯒ ꯑꯃꯨꯔꯩꯒꯗꯨ ꯃꯁꯥꯗꯨ ꯏꯄꯥ ꯄꯥꯈꯠꯅ ꯂꯥꯛꯂꯝꯃꯤ ꯃꯌꯨꯝ ꯌꯧꯗ꯭ꯔꯤꯉꯩꯗ ꯀꯨꯁꯨꯝꯅ ꯃꯄꯨꯔꯣꯏꯕ ꯀꯧꯗꯨꯅ ꯀꯞꯄꯗꯨ ꯇꯥꯕꯗ ꯑꯅꯤꯗꯨ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯈꯠꯇꯨꯅ ꯆꯠꯂꯝꯕꯗꯒꯤ ꯈꯪꯂꯦꯞ ꯂꯦꯞꯄꯤ ꯉꯥꯏꯍꯥꯛ ꯑꯗꯨꯝꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯉꯩ ꯂꯩꯀꯥꯏꯒꯤ ꯃꯤ ꯈꯔꯁꯨ ꯂꯥꯛꯂꯝꯃꯤ ꯍꯩꯃ ꯑꯃꯨꯔꯩꯌꯥ ꯅꯪꯕꯨ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯦꯞꯇꯅ ꯂꯩꯔꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯌꯨꯝꯗ ꯆꯪꯉꯨꯅꯦ ꯅꯃꯥꯅ ꯉꯁꯥꯏꯗꯒꯤ ꯀꯞꯂꯤꯕꯁꯦ ꯑꯩꯈꯣꯏꯗꯤ ꯇꯥꯕ ꯉꯝꯗ꯭ꯔꯦꯅꯦ ꯇꯥꯗꯁꯦ ꯌꯥꯝ ꯐꯕꯅꯤ ꯅꯨꯡꯉꯥꯏꯕ ꯐꯪꯗ ꯑꯗꯨꯝ ꯍꯦꯛ ꯆꯠꯈꯤꯗ ꯌꯥꯔꯤꯕ ꯅꯪꯃꯁꯨ ꯑꯉꯥꯡꯁꯨ ꯅꯨꯡꯉꯥꯏꯔꯣꯏ ꯅꯪꯅꯃꯨꯛ ꯀꯞꯁꯤꯜꯂꯗꯤ ꯕꯦꯝꯃ ꯑꯩꯈꯣꯏ ꯈꯔ ꯍꯥꯟꯅ ꯆꯪꯂꯝꯂꯒꯦ ꯑꯩꯈꯣꯏꯁꯨ ꯆꯪꯉꯣ ꯅꯣꯡꯌꯥꯏꯅ ꯑꯃꯨꯔꯩꯕꯨ ꯃꯈꯨꯠ ꯁꯝꯗꯨꯅ ꯃꯌꯥꯝ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯄꯨꯗꯨꯅ ꯆꯪꯂꯛꯂꯦ ꯃꯃꯥꯅ ꯃꯄꯥꯕꯨ ꯀꯣꯟꯗꯨꯅ ꯀꯞꯂꯤꯕꯗꯨ ꯎꯕꯗ ꯑꯃꯨꯔꯩꯁꯨ ꯆꯦꯟꯁꯤꯟꯗꯨꯅ ꯃꯄꯥꯕꯨ ꯀꯧꯗꯨꯅ ꯀꯞꯄꯤ ꯕꯥꯕꯥ ꯀꯩꯅꯣ ꯇꯧꯔꯝꯃꯤꯁꯤꯕꯣ ꯑꯩꯕꯨ ꯀꯅꯥꯅ ꯕꯥꯕꯥ ꯀꯧꯍꯧ ꯍꯥꯏꯕꯅꯣ ꯅꯆꯥꯅ ꯁꯥꯎꯕꯒꯤ ꯈꯔ ꯉꯥꯡꯁꯦꯡ ꯇꯧꯔꯝꯕꯗꯣ ꯕꯥꯕꯥꯅ ꯁꯣꯏꯗꯅ ꯋꯥꯔꯧꯔꯝꯒꯅꯤ ꯑꯩ ꯂꯥꯟꯅ ꯕꯥꯕꯥ ꯁꯤ ꯍꯧꯒꯠꯂꯣ ꯑꯩꯒ ꯆꯥꯛ ꯆꯥꯁꯤ ꯍꯥꯏꯔꯝꯕꯗꯥꯏꯅꯦ ꯕꯥꯕꯥꯕꯨ ꯅꯨꯃꯤꯠꯇꯨꯗ ꯎꯕꯗꯨꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯕꯥꯕꯥꯗ ꯅꯥꯎꯇꯤ ꯁꯥꯕ ꯑꯣꯏꯌꯣ ꯍꯥꯏꯅ ꯇꯝꯈ꯭ꯔꯕꯣꯏꯗꯀꯣ ꯕꯥꯕꯥ ꯅꯆꯥꯗꯤ ꯑꯣꯟꯊꯣꯛꯇ ꯄꯦꯟꯗꯅ ꯇꯛꯁꯤ ꯁꯣꯟꯗꯨꯅ ꯂꯩꯍꯧꯕ ꯇꯥꯔꯦ ꯕꯥꯕꯥ ꯅꯤꯡꯉꯝꯗꯕ ꯀꯌꯥꯅ ꯄꯤꯛ ꯊꯟꯗꯨꯅ ꯄꯨꯟꯁꯤꯁꯦ ꯂꯣꯏꯕ ꯉꯥꯏꯌꯣ ꯍꯥꯏꯔꯤꯕ꯭ꯔꯥ ꯕꯥꯕꯥ ꯐꯔꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯃꯄꯥ ꯑꯣꯏꯕꯅꯤꯅ ꯑꯃꯨꯔꯩꯁꯨ ꯅꯨꯡꯁꯤꯔꯤꯕꯅꯤ ꯃꯤꯅ ꯃꯥꯕꯨ ꯊꯤꯅ ꯉꯥꯡꯗꯨꯅꯁꯨ ꯁꯪꯁꯥꯔꯁꯤꯗ ꯃꯄꯥꯕꯨ ꯅꯨꯡꯁꯤꯗꯕ ꯀꯅꯥꯁꯨ ꯂꯩꯔꯝꯂꯣꯏ ꯑꯃꯨꯔꯩꯒꯤ ꯃꯇꯧꯗꯨꯗ ꯂꯩꯔꯤꯕ ꯃꯌꯥꯝꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯀꯨꯁꯨꯝꯒꯤ ꯑꯃꯨꯛ ꯈꯜꯂꯨꯕꯗꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯑꯁꯨꯝꯅ ꯁꯤꯟꯂꯦꯟ ꯃꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯗꯣ ꯃꯌꯥꯝ ꯆꯪꯗꯅ ꯋꯥꯂꯣꯏꯈ꯭ꯔꯦ ꯉꯁꯤ ꯅꯨꯃꯤꯠꯁꯤꯃꯗꯤ ꯅꯣꯡꯌꯥꯏꯒ ꯑꯃꯨꯔꯩꯒꯁꯨ ꯃꯌꯨꯝꯗ ꯍꯟꯗ꯭ꯔꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯃꯨꯔꯩꯒꯤ ꯃꯅꯦ ꯃꯀꯨ ꯑꯅꯤꯗꯨ ꯆꯥꯅꯕ ꯃꯌꯥꯝ ꯑꯃ ꯄꯨꯗꯨꯅ ꯂꯩꯇꯕ ꯍꯪꯕ ꯂꯥꯛꯂꯝꯃꯤ ꯏꯅꯝꯃ ꯑꯩꯗꯤ ꯃꯇꯝ ꯈꯔ ꯏꯄꯥꯝꯗ ꯂꯩꯔꯨꯕꯅꯤ ꯉꯁꯤ ꯑꯌꯨꯛ ꯅꯨꯄꯥ ꯂꯥꯛꯇꯨꯅ ꯇꯝꯕꯗꯒꯤ ꯇꯥꯕꯗ ꯉꯥꯏꯔꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯂꯩꯇꯕꯅꯣ ꯁꯈꯤ ꯏꯅꯝꯃ ꯀꯔꯤ ꯍꯥꯏꯅ ꯇꯝꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯅꯣꯡꯃ ꯅꯤꯅꯤꯒꯤ ꯃꯃꯥꯡꯗ ꯏꯕꯨꯡꯉꯣꯒ ꯏꯆꯥꯅꯨꯄꯤꯒ ꯌꯨꯝꯁꯤꯗ ꯂꯥꯛꯑꯝꯃꯤ ꯅꯨꯃꯤꯠꯇꯨꯗ ꯈꯔꯁꯨ ꯈꯠꯅ ꯂꯥꯎꯅꯈ꯭ꯔꯦ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯣꯏ ꯇꯥꯗꯗꯣ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯦ ꯉꯥꯏꯍꯥꯛꯀꯤ ꯑꯩꯉꯣꯟꯗ ꯁꯥꯎꯏ ꯍꯥꯏꯗꯅ ꯆꯩꯔꯝꯒꯅꯤ ꯑꯗꯨꯒ ꯃꯊꯟꯇ ꯂꯩꯔꯕ ꯃꯇꯝꯗ ꯋꯥꯈꯜ ꯌꯥꯝꯅ ꯈꯟꯖꯤꯜꯂꯒ ꯂꯩꯒꯟꯕꯅꯤ ꯏꯕꯦꯝꯃꯅ ꯁꯦꯜ ꯈꯔ ꯄꯤꯌꯨ ꯍꯥꯏꯕꯗꯨꯗ ꯑꯩꯈꯣꯏꯁꯨ ꯂꯩꯇꯕ ꯃꯇꯥꯡ ꯇꯥꯕꯒꯤ ꯄꯤꯍꯧꯗꯕꯅꯤ ꯑꯗꯨꯒꯤ ꯃꯁꯥ ꯃꯊꯟꯇ ꯃꯇꯤꯛ ꯆꯥꯗ꯭ꯔꯦ ꯍꯥꯏꯗꯅ ꯍꯟꯅꯁꯨ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒꯗꯤ ꯉꯔꯥꯡꯁꯦ ꯑꯩꯒ ꯄꯨꯟꯅ ꯏꯪꯈꯣꯜꯗ ꯅꯥꯄꯤ ꯐꯣꯏꯃꯤꯟꯅꯔꯝꯕꯅꯦ ꯑꯩꯅ ꯆꯥꯛ ꯊꯣꯡꯕ ꯆꯪꯂꯤꯉꯩꯗ ꯃꯥꯗꯤ ꯇꯣꯝ ꯋꯥꯟꯊꯗꯨꯅ ꯏꯪꯈꯣꯜꯗ ꯂꯩꯔꯕ ꯆꯥꯛ ꯑꯩꯅ ꯆꯥꯛ ꯇꯣꯏꯔꯒ ꯆꯥꯅꯕ ꯀꯧꯕ ꯊꯣꯛꯄꯗꯗꯤ ꯅꯣꯏ ꯇꯥꯗꯗꯣ ꯐꯤꯕꯝ ꯇꯥꯗꯅ ꯂꯩꯔꯝꯕꯅꯤ ꯑꯩꯅ ꯂꯩꯀꯥꯏ ꯃꯤ ꯈꯔ ꯀꯧꯔꯒ ꯏꯃꯨꯡꯗ ꯊꯥꯡꯖꯤꯟꯗꯨꯅ ꯍꯤꯞꯍꯜꯂꯦ ꯑꯗꯨꯒ ꯑꯃꯥꯏꯕ ꯑꯃ ꯀꯧꯗꯨꯅ ꯌꯦꯡꯍꯟꯕ ꯃꯇꯝꯗꯗꯤ ꯍꯥꯏꯔꯒ ꯍꯤꯛ ꯇꯧꯗꯨꯅ ꯌꯥꯝ ꯄꯦꯟꯗꯨꯅ ꯀꯞꯄꯤ ꯅꯣꯏ ꯇꯥꯗꯗꯣ ꯊꯋꯥꯏꯒ ꯍꯛꯆꯥꯡꯒ ꯀꯥꯏꯅꯗꯨꯅ ꯂꯩꯔꯝꯂꯦ ꯏꯅꯝꯃ ꯀꯩꯁꯨ ꯈꯟꯖꯤꯜꯂꯨꯔꯅꯨ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯂꯩꯔꯤꯕꯁꯤꯗꯤ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜ ꯈꯟꯕ ꯌꯥꯗꯦ ꯇꯥꯗꯒꯤ ꯃꯇꯝ ꯂꯣꯏꯗꯨꯅ ꯆꯠꯈꯤꯕꯅꯤ ꯇꯥꯗꯒꯤ ꯀꯔꯃꯗ ꯆꯪꯒꯗꯕ ꯄꯨꯝꯕ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯄꯨꯊꯣꯛꯀꯅꯤ ꯑꯁꯤ ꯍꯥꯏꯅ ꯃꯃꯧꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯤ ꯃꯧ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯃꯥꯍꯣꯏꯗꯒꯤ ꯁꯦꯜ ꯄꯤꯌꯨ ꯍꯥꯏꯔꯤꯕꯁꯦ ꯀꯔꯤ ꯑꯆꯤꯟꯕꯗ ꯁꯤꯖꯤꯟꯅꯕꯒꯤꯅꯣ ꯁꯦꯡꯅ ꯍꯥꯏꯌꯨ
ꯀꯩꯁꯨ ꯑꯁꯤꯟꯕ ꯂꯩꯇꯦꯗ ꯏꯃꯥ ꯁꯨꯝꯅ ꯁꯨꯝ ꯁꯦꯟ ꯄꯤꯌꯣꯅ ꯍꯥꯏꯕ ꯑꯩꯅ ꯌꯥꯗꯦꯅꯦ ꯅꯪꯒꯤ ꯋꯥꯗꯣ ꯀꯩꯅꯣꯝ ꯏꯁꯣꯏ ꯁꯣꯏꯔꯤꯅꯦ ꯅꯄꯥꯒ ꯅꯃꯥꯒꯁꯤ ꯅꯣꯏꯅ ꯌꯦꯡꯁꯤꯟꯐꯝ ꯊꯣꯛꯄꯅꯤ ꯑꯗꯨꯗꯤ ꯅꯠꯇꯦ ꯃꯣꯏꯗ ꯑꯣꯟꯁꯤꯜꯂꯒ ꯁꯦꯜ ꯄꯤꯌꯨ ꯍꯥꯏꯔꯤꯕ ꯅꯪꯕꯨ ꯉꯥꯎꯕ꯭ꯔꯣ ꯅꯈꯨꯠꯇ ꯑꯩꯅ ꯁꯦꯜ ꯄꯤꯗꯕꯁꯨ ꯅꯠꯇꯦ ꯅꯪꯕꯨ ꯀꯔꯝ ꯉꯥꯡꯅꯁꯤ ꯍꯥꯏꯕꯅꯣ ꯁꯥꯈꯤꯒꯤ ꯑꯁꯥꯎꯕꯗꯣ ꯅꯣꯡꯌꯥꯏꯅ ꯊꯦꯝꯖꯤꯜꯂꯤ ꯏꯃꯥ ꯌꯥꯔꯤꯕ ꯃꯁꯤ ꯁꯨꯝ ꯈꯠꯅꯔꯒ ꯂꯩꯔꯒ ꯀꯩꯕꯨ ꯀꯥꯟꯅꯗꯣꯏꯅꯣ ꯑꯗꯨꯒꯤ ꯁꯔꯨꯛ ꯏꯃꯥꯅ ꯄꯥꯝꯗꯕ ꯌꯥꯅꯤꯡꯗꯕ ꯃꯌꯥꯝꯗꯣ ꯌꯨꯝꯗ ꯑꯣꯏꯅ ꯍꯥꯏ ꯃꯤ ꯃꯌꯥꯝ ꯃꯥꯡꯁꯤꯗ ꯌꯥꯝꯅ ꯐꯖꯕ ꯅꯠꯇꯦ ꯅꯨꯄꯥ ꯅꯪꯃꯁꯨꯅꯤ ꯅꯇꯨꯁꯦ ꯈꯔ ꯋꯥꯔꯛꯄ ꯐꯕꯅꯤ ꯅꯪꯅ ꯌꯥꯕꯒꯤꯅꯦ ꯃꯥꯅ ꯁꯨꯝ ꯇꯧꯔꯤꯕꯁꯦ ꯑꯩꯈꯣꯏꯕꯨ ꯃꯤꯅ ꯀꯔꯤ ꯍꯥꯏꯈꯤꯅꯦꯗꯣ ꯅꯪ ꯈꯔꯁꯨ ꯈꯪꯉꯨꯅꯦ ꯏꯕꯨꯡꯉꯣ ꯃꯃꯥ ꯌꯥꯔꯤꯅꯦ ꯇꯨꯃꯤꯟ ꯂꯩ ꯏꯕꯨꯡꯉꯣ ꯅꯪꯁꯨ ꯃꯈꯥ ꯇꯥꯔ ꯋꯥꯐꯝꯁꯦ ꯀꯣꯟꯅ ꯏꯪꯅ ꯇꯞꯅ ꯈꯟꯅꯔꯁꯤ ꯑꯁꯨꯝ ꯇꯧꯗꯅ ꯁꯥꯈꯤ ꯍꯣꯏꯅ ꯆꯤꯡꯂꯦꯟꯒꯤ ꯀꯔꯃꯗ ꯆꯪꯕ ꯁꯦꯜ ꯄꯨꯝꯕ ꯄꯨꯊꯣꯛꯇꯨꯅ ꯑꯁꯇꯤ ꯁꯣꯔꯥꯠ ꯂꯣꯏꯅ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯁꯣꯔꯥꯠ ꯂꯣꯏꯈ꯭ꯔ ꯃꯇꯨꯡ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯇꯨꯡꯗꯤ ꯁꯣꯔꯥꯠꯇ ꯃꯤꯅ ꯄꯥꯡꯂꯝꯕ ꯄꯣꯠꯌꯦꯡ ꯁꯦꯜ ꯃꯌꯥꯝꯗꯨ ꯃꯃꯥꯒ ꯑꯃꯨꯔꯩꯒꯅ ꯊꯤꯔꯝꯃꯤ ꯏꯃꯥ ꯁꯦꯜꯁꯤ ꯌꯥꯝꯅ ꯌꯥꯝꯃꯤ ꯑꯗꯨꯅ ꯁꯔꯨꯛ ꯑꯍꯨꯝꯒꯤ ꯃꯅꯨꯡꯗ ꯑꯩꯒꯤ 2 ꯑꯣꯏꯔꯒꯦ ꯑꯗꯨꯒ ꯏꯃꯥꯅ 1 ꯑꯣꯏꯔꯣ ꯀꯩꯅꯣꯅꯦ ꯑꯁꯨꯛ ꯌꯥꯝꯕ ꯁꯦꯜꯁꯤꯕꯨ ꯅꯪ ꯀꯩꯗꯧꯕꯗ ꯁꯤꯖꯤꯟꯅꯒꯦ ꯍꯥꯏꯔꯤꯅꯣ ꯑꯁ ꯏꯃꯥꯅ ꯈꯪꯉꯣꯏꯌꯦ ꯑꯩ ꯁꯤꯖꯤꯟꯅꯗꯧꯕ ꯌꯥꯝꯅ ꯂꯩ ꯃꯔꯝ ꯂꯩꯕꯩꯅꯦ ꯑꯩꯅ ꯂꯧꯒꯦ ꯍꯥꯏꯁꯤ ꯕꯦꯝꯃ ꯄꯣꯠꯌꯦꯡ ꯁꯦꯜꯁꯤꯗꯤ ꯏꯃꯥꯅ ꯃꯤꯗꯒꯤ ꯄꯨꯁꯤꯜꯂꯨꯕ ꯃꯌꯥꯝꯗꯣ ꯈꯔꯁꯨ ꯁꯤꯡꯗꯣꯛꯀꯦ ꯇꯧꯕꯅꯤ ꯃꯤꯒꯤ ꯄꯨꯁꯤꯜꯂꯨꯕ ꯃꯌꯥꯝꯗꯣ ꯁꯤꯡꯗꯣꯛꯈꯤꯕꯗ ꯌꯥꯝꯅ ꯂꯦꯝꯗꯧꯁꯨ ꯅꯠꯇꯦ ꯏꯃꯥꯒꯤ ꯁꯔꯨꯛꯇꯒꯤ ꯑꯗꯨꯝ ꯁꯤꯡꯉꯣ ꯑꯗꯨꯒ ꯑꯩꯒꯤꯗꯤ ꯁꯣꯛꯄ ꯌꯥꯔꯣꯏ ꯀꯔꯤ ꯋꯥꯅꯣꯅꯦ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯨ ꯃꯤꯅ ꯇꯥꯔꯒ ꯐꯖꯕ ꯋꯥꯁꯨ ꯅꯠꯇꯦ ꯃꯃꯥ ꯃꯆꯥꯁꯦ ꯃꯄꯥꯒꯤ ꯁꯣꯔꯥꯠꯇ ꯄꯥꯡꯂꯝꯕ ꯄꯣꯠꯌꯦꯡꯁꯤ ꯐꯥꯎꯕ ꯍꯦꯛ ꯃꯨꯟꯅꯩ ꯍꯥꯏꯈꯤꯗꯧꯔꯤꯕꯅꯤ ꯅꯪꯅ ꯁꯦꯜ ꯄꯤꯌꯨ ꯍꯥꯏꯔꯁꯨ ꯃꯁꯤꯗꯒꯤ ꯈꯔ ꯂꯧ ꯏꯃꯥꯁꯨ ꯀꯟꯕ ꯅꯠꯇꯦꯗꯣ ꯑꯗꯨꯅ ꯂꯦꯝꯍꯧꯕ ꯈꯔꯗꯨꯅ ꯀꯔꯤꯅꯣ ꯇꯧꯒꯦ ꯏꯃꯥ ꯀꯩꯅꯣ ꯍꯥꯏꯗꯨꯕꯣ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯍꯥꯏꯔꯤ ꯃꯌꯥꯝꯁꯦ ꯏꯃꯥꯕꯨ ꯋꯥꯈꯜ ꯇꯥꯗ꯭ꯔꯕꯣ ꯑꯩꯒꯤ ꯁꯤꯖꯤꯟꯅꯗꯧꯕ ꯂꯩ ꯑꯗꯨꯒꯤ ꯄꯤꯌꯨ ꯍꯥꯏꯕꯅꯤ ꯏꯃꯥꯅ ꯑꯁꯨ ꯌꯥꯝ ꯄꯤꯅꯤꯡꯗ꯭ꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ ꯍꯩꯃ ꯄꯤꯅꯤꯡꯗꯕ ꯅꯠꯇꯦꯅꯦ ꯅꯪꯕꯣ ꯏꯃꯥꯅ ꯍꯥꯏꯔꯤꯁꯦ ꯃꯨꯟꯅ ꯇꯥꯎꯅꯦ ꯅꯪꯒꯤ ꯍꯧꯅꯕꯤ ꯍꯥꯟꯅ ꯍꯦꯛꯇ ꯁꯥꯎꯒꯠꯄꯤꯗꯣ ꯇꯧꯒꯅꯨꯅꯦ ꯅꯪꯕꯨ ꯋꯥꯈꯜ ꯇꯥꯎꯅꯦ ꯅꯨꯄꯤ ꯃꯆꯥ ꯈꯪꯗꯦ ꯑꯩꯒꯤꯗꯤ ꯍꯥꯏꯐꯝ ꯊꯣꯛꯄ ꯍꯥꯏꯔꯦ ꯄꯤꯅꯤꯡꯗ꯭ꯔꯁꯨ ꯑꯩꯗꯤ ꯂꯧꯔꯅꯤ ꯉꯁꯥꯏꯗꯒꯤ ꯃꯃꯥ ꯃꯆꯥꯅ ꯉꯥꯡꯅꯔꯤꯕ ꯃꯌꯥꯝꯗꯨ ꯁꯥꯈꯤ ꯑꯃꯗꯤ ꯅꯣꯡꯌꯥꯏꯅ ꯂꯣꯏꯅ ꯇꯥꯔꯝꯃꯤ ꯁꯥꯈꯤꯗꯣ ꯉꯁꯤꯗꯤ ꯃꯃꯧꯕꯨ ꯄꯔꯥ ꯑꯃ ꯇꯝꯕꯤꯒꯦ ꯈꯟꯗꯨꯅ ꯁꯥꯎꯅ ꯆꯪꯁꯤꯜꯂꯒ ꯃꯃꯧꯕꯨ ꯂꯥꯛꯇꯅ ꯆꯤꯡꯈꯠꯂꯒ ꯃꯃꯥꯏꯗ ꯑꯀꯟꯕ ꯁꯥꯐꯨ ꯑꯃꯒ ꯂꯣꯏꯅꯅ ꯊꯥꯔꯝꯃꯤ ꯈꯪꯕ꯭ꯔꯥ ꯅꯪ ꯑꯩꯅ ꯁꯨꯝ ꯌꯦꯡꯒꯦꯅ ꯌꯦꯡꯕꯅꯤ ꯑꯁꯨꯛ ꯌꯥꯝꯅ ꯁꯦꯜꯗ ꯆꯣꯞꯄ ꯅꯃꯥꯁꯤꯅ ꯉꯁꯥꯏꯗꯒꯤ ꯑꯁꯨꯛ ꯐꯖꯅ ꯍꯥꯏꯔꯤ ꯋꯥꯁꯤ ꯅꯪ ꯇꯥꯗꯦꯅꯦ ꯍꯥ ꯅꯪꯕꯨ ꯏꯃꯧ ꯑꯣꯏꯅ ꯍꯦꯛ ꯐꯪꯕ ꯅꯨꯃꯤꯠꯇꯒꯤ ꯑꯩꯅ ꯅꯪꯕꯨ ꯀꯔꯤ ꯋꯥꯠꯍꯟꯕꯒꯦ ꯍꯥ ꯆꯥꯅꯤꯡꯕꯗ ꯄꯤꯖ ꯁꯦꯠꯅꯤꯡꯕꯗ ꯁꯦꯠꯄ ꯅꯠꯇ꯭ꯔꯣ ꯏꯃꯧꯁꯦ ꯅꯍꯥꯟ ꯂꯥꯛꯄꯁꯨ ꯀꯨꯏꯗ꯭ꯔꯤꯕꯅꯤ ꯑꯩꯈꯣꯏꯗ ꯁꯦꯜ ꯍꯥꯏꯕ ꯉꯝꯂꯣꯏ ꯍꯥꯏꯗꯅ ꯅꯪꯕు ꯍꯞꯇꯥ ꯈꯨꯗꯤꯡꯒꯤ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯅꯈꯨꯠꯇ ꯁꯦꯜ ꯁꯤꯟꯅꯔꯤꯕꯗꯣ ꯁꯨꯗꯅ ꯐꯝꯖꯥ ꯆꯥꯗꯨꯅ ꯂꯩꯔꯤꯕꯅꯤꯅ ꯁꯦꯜꯒꯤ ꯃꯒꯨꯜ ꯈꯪꯗ꯭ꯔꯦꯅꯦ ꯅꯪꯕꯨ ꯅꯄꯥꯒ ꯅꯃꯥꯒꯅ ꯀꯌꯥꯝ ꯋꯥꯅ ꯁꯦꯝꯂꯝꯃꯤ ꯍꯥ ꯀꯌꯥꯝ ꯋꯥꯅ ꯁꯦꯟꯅꯔꯝꯃꯤ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯕ ꯀꯅꯥꯁꯨ ꯍꯟꯅ ꯌꯦꯡꯕꯗ ꯂꯩꯇ꯭ꯔꯕ ꯅꯃꯥꯕꯨ ꯅꯪꯅ ꯅꯨꯡꯉꯥꯏꯅ ꯋꯥꯈꯜ ꯏꯪꯅ ꯂꯩꯍꯟꯕꯒꯤ ꯃꯍꯨꯠ ꯀꯣꯛ ꯁꯥꯅꯕ ꯊꯕꯛ ꯁꯤꯜꯂꯤꯕ ꯀꯔꯤꯒꯤꯅꯣ ꯅꯪ ꯁꯦꯜ ꯀꯌꯥꯝ ꯄꯥꯝꯃꯤ ꯍꯥ ꯅꯪ ꯉꯛꯁꯝꯗꯨꯗ ꯁꯦꯜ ꯃꯄꯨꯜ pullaga ꯌꯥꯜꯂꯒ ꯊꯝꯃꯣ ꯍꯥꯏꯕ꯭ꯔꯣ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇ꯭ꯔꯤꯕ ꯋꯥꯈꯜ ꯈꯟꯕ ꯉꯝꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯏꯃꯥ ꯅꯃꯣꯛ ꯁꯣꯏꯈ꯭ꯔꯦ ꯏꯃꯥꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯂꯣꯏꯅ ꯆꯨꯝ ꯑꯩ ꯃꯇꯨꯡꯗ ꯍꯟꯅ ꯇꯧꯖꯔꯔꯣꯏꯒꯦ ꯀꯔꯤꯒꯤ ꯍꯧꯖꯤꯛꯇ ꯋꯥꯈꯜ ꯇꯥꯕ ꯁꯥꯔꯤ ꯅꯪ ꯑꯩꯈꯣꯏꯕꯨ ꯑꯍꯜ ꯑꯣꯏ ꯀꯩꯁꯨ ꯇꯧꯕ ꯉꯝꯂꯣꯏ ꯍꯥꯏꯗꯅ ꯇꯧꯔꯤꯕ ꯅꯠꯇ꯭ꯔꯣ ꯅꯪꯕꯨ ꯀꯩꯗ ꯁꯣꯏꯈꯤꯅꯤ ꯍꯥꯏꯗꯅ ꯂꯥꯏꯔꯕꯤ ꯅꯃꯥꯁꯤꯡꯅ ꯅꯠꯇ꯭ꯔꯣ ꯁꯦꯟꯅꯔꯛꯄꯗꯣ ꯁꯦꯜꯁꯤ ꯀꯤꯃ ꯐꯥꯎꯕ ꯍꯦꯛ ꯌꯨꯝꯗ ꯄꯨꯁꯤꯜꯂꯛꯄꯗ ꯅꯪꯕꯨ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯅ ꯂꯧꯁꯤꯜꯂꯣꯏ ꯃꯁꯤ ꯈꯪꯅ ꯅꯪ ꯊꯕꯛꯇꯣ ꯑꯃꯨꯔꯩ ꯀꯞꯇꯨꯅ ꯏꯃꯥ ꯅꯈꯣꯡ ꯀꯣꯟꯗꯨꯅ ꯍꯥꯏꯖꯔꯤ ꯑꯩ ꯁꯦꯜ ꯑꯃ ꯐꯥꯎꯕ ꯂꯧꯖꯔꯔꯣꯏꯒꯦ ꯅꯃꯧꯕꯨ ꯑꯃꯨꯛꯇ ꯅꯨꯡꯁꯤꯕꯤꯌꯨ ꯑꯩ ꯍꯧꯖꯤꯛꯇꯤ ꯌꯨꯝꯒꯤ ꯃꯧ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤ ꯑꯗꯨꯅ ꯑꯩꯅ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯂꯩꯕ ꯍꯥꯏꯕꯗꯣ ꯉꯝꯂꯣꯏ ꯅꯨꯄꯤ ꯑꯩꯈꯣꯏꯒꯤ ꯃꯄꯣꯛꯁꯦ ꯌꯥꯝꯅ ꯂꯨꯏ ꯍꯥꯏꯕꯁꯦ ꯉꯁꯤ ꯃꯥꯒꯤ ꯋꯥꯐꯝꯁꯤꯗꯒꯤ ꯅꯃꯧꯅ ꯈꯪꯕ ꯉꯝꯖꯔꯤ ꯑꯃꯨꯔꯩꯅ ꯌꯥꯝ ꯏꯪꯅ ꯋꯥꯈꯜ ꯇꯥꯅ ꯍꯥꯏꯔꯕꯗꯨꯗꯗꯤ ꯁꯥꯈꯤꯁꯨ ꯁꯥꯎꯕ ꯐꯔꯝꯃꯤ ꯀꯨꯁꯨꯝꯗꯃꯨ ꯑꯣꯟꯁꯤꯟꯗꯨꯅ ꯏꯅꯝꯃ ꯀꯩꯁꯨ ꯈꯜꯂꯨꯔꯅꯨ ꯍꯧꯖꯤꯛꯇꯤ ꯅꯆꯥꯁꯨ ꯋꯥꯈꯜ ꯇꯥꯔꯤ ꯏꯅꯝꯃꯁꯨ ꯉꯁꯤꯗꯒꯤ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯑꯥꯗ ꯂꯩꯃꯤꯟꯅꯧꯔꯁꯤ ꯁꯥꯈꯤ ꯃꯗꯨꯗꯤ ꯏꯅꯝꯃꯅ ꯄꯥꯝꯗꯦ ꯂꯥꯏꯔ ꯈꯥꯡꯄꯣꯛꯁꯦ ꯏꯄꯨꯔꯣꯏꯕꯅ ꯊꯝꯕꯤꯔꯝꯕꯅꯤ ꯑꯗꯨꯅ ꯃꯁꯤꯗ ꯑꯩꯒꯤ ꯂꯦꯝꯍꯧꯔꯤꯕ ꯄꯨꯟꯁꯤ ꯃꯇꯦꯛꯁꯤ ꯂꯦꯜꯂꯒꯦ ꯑꯄꯪꯕꯤ ꯏꯆꯥꯕꯨ ꯅꯈꯨꯠ ꯄꯦꯟꯅ ꯋꯥꯔꯛ ꯋꯥꯇꯦꯝ ꯇꯧꯗꯨꯅ ꯈꯪꯗ ꯍꯩꯇꯕ ꯄꯨꯝꯕ ꯇꯥꯛꯄꯤ ꯇꯝꯕꯤ ꯏꯅꯝꯃ ꯃꯗꯨꯒꯤꯗꯤ ꯀꯩꯁꯨ ꯈꯟꯕꯤꯔꯅꯨ ꯑꯩꯅ ꯄꯨꯝꯅꯃꯛ ꯐꯅꯕ ꯁꯤꯜꯂꯅꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯃꯨꯔꯩꯁꯨ ꯋꯥꯈꯜ ꯇꯥꯔꯦ ꯃꯃꯥꯒꯤ ꯅꯥꯛꯇꯁꯨ ꯃꯇꯩ ꯃꯅꯥꯎ ꯃꯔꯛꯇ ꯆꯠꯇꯨꯅ ꯌꯦꯡꯁꯤꯟꯕꯤꯔꯝꯃꯤ ꯃꯁꯥꯅ ꯋꯥꯈꯜ ꯇꯥꯗꯨꯅ ꯑꯐꯕ ꯊꯕꯛ ꯇꯧꯔꯛꯄ ꯀꯨꯁꯨꯝꯁꯨ ꯌꯥꯝꯅ ꯄꯦꯟꯖꯔꯝꯃꯤ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯁꯥꯈꯤꯁꯨ ꯃꯃꯧꯒꯤ ꯑꯍꯣꯡꯕ ꯃꯌꯥꯝꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯃꯤ ꯑꯣꯜꯂꯛꯄ ꯆꯍꯤꯗ
ꯃꯁꯨ ꯅꯨꯄꯥ ꯑꯃ ꯐꯪꯗꯨꯅ ꯑꯍꯜ ꯑꯍꯨꯝꯗꯨ ꯃꯁꯨꯒꯤ ꯀꯨꯝꯍꯩ ꯌꯦꯡꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫